ꯈꯤꯇꯪ ꯌꯥꯎꯔꯒ ꯀꯩꯅꯣ ꯇꯧꯕ ꯇꯧꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯥꯟꯅꯕ ꯂꯧꯅꯕ ꯇꯧ ꯍꯧꯔꯁꯦ ꯅꯤꯂꯀꯥꯟꯇ ꯍꯧꯔꯁꯦ ꯗꯤꯅꯦꯁꯇꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦ ꯁꯥꯔ ꯂꯥꯏꯚ ꯆꯠꯂꯦ ꯍꯧꯖꯤꯛ ꯆꯠꯂꯣ ꯌꯥꯔꯦ ꯑꯣꯀꯦ ꯁꯥꯔ ꯀꯩꯅꯣ ꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯋꯦ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔꯤꯔꯣ ꯁꯥꯔ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯀꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯣ ꯅꯣꯏꯁ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯔꯤꯕ ꯃꯌꯥꯝꯗ ꯑꯗꯒꯤꯗꯤ ꯅꯧꯔꯤꯕ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤ ꯄꯣꯖꯤꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯤꯕ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯤꯂꯀꯥꯟꯇ ꯁꯤ ꯔꯦꯀꯣꯔꯠ ꯇꯧꯍꯧꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯕꯤꯛ ꯏꯁꯨꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯁꯦꯠ ꯑꯞ ꯇꯧꯕ ꯃꯇꯥꯡ ꯌꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯅꯦ ꯕꯠ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯣꯔ ꯀꯁꯇꯃꯔꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯅꯦꯕ ꯁꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯗꯦ ꯉꯁꯥꯏ ꯅꯨꯡꯁꯤꯕꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯍꯥꯏꯕꯗꯤ ꯑꯣꯀꯦ ꯑꯩ ꯁ꯭ꯇꯥꯔꯠ ꯁꯤꯗꯤ ꯑꯦꯕ꯭ꯔꯤ ꯕꯤꯖꯤꯅꯦꯁꯇ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯏꯁꯥꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯋꯥꯟꯅ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯐꯣꯔꯃꯨꯂꯥꯅꯤ ꯑꯩ ꯍꯥꯏꯔꯛꯏꯁꯦꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯏ ꯀꯣꯃꯔꯁ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤꯗꯤ ꯀꯣꯆꯤꯡ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤ ꯐꯤꯠꯅꯦꯁꯇ ꯂꯩꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩ ꯁꯤꯒꯤ ꯄꯨꯔꯥ ꯁꯤꯒꯤ ꯂꯦꯗꯔꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯣ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯥꯔꯀꯦꯇꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨ ꯄꯨꯔꯥ ꯁꯤꯒꯤ ꯂꯦꯗꯔꯁꯦ ꯄꯨꯔꯥ ꯁꯦꯝꯃꯛꯀꯦꯕ ꯅꯣꯏꯗ ꯋꯥꯟ ꯇꯥꯏꯝꯗ ꯄꯨꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯣꯏꯗ ꯀꯤꯞꯁ ꯑꯣꯟ ꯖꯦꯅꯔꯦटिꯡ ꯂꯤꯗꯁ ꯑꯗꯨꯝ ꯖꯦꯅꯔꯦꯠ ꯇꯧꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯁꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯑꯦꯕ꯭ꯔꯤ ꯋꯥꯟꯅ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯀ꯭ꯂꯥꯏꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯁꯇꯃꯔ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯟ ꯐꯣꯔꯃꯨꯂꯥ ꯈꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯂꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕ ꯃꯤꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯇꯦꯛꯁ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯗꯤ ꯑꯦꯝ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯇꯧꯔꯒ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯋꯔꯛ ꯇꯧꯁꯨ ꯇꯧꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯝ ꯃꯤ ꯄꯨꯝꯅꯃꯛꯅ ꯋꯔꯛ ꯇꯧꯕ ꯄꯣꯠꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇ ꯍꯥꯟꯅ ꯂꯥꯛꯑꯒꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯌꯥꯝ ꯃꯔꯛꯇ ꯁꯤꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯪꯗꯣꯏꯁꯦ ꯚꯦꯜꯌꯨ ꯂꯦꯗꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯈ꯭ꯔꯕ ꯇꯥꯗ꯭ꯔꯤꯕ ꯇꯥꯗ꯭ꯔꯤ ꯚꯦꯜꯌꯨ ꯇꯥꯗ꯭ꯔꯤ ꯁꯥꯔ ꯂꯦꯗꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯈ꯭ꯔꯕ ꯇꯥꯗ꯭ꯔꯤꯕ ꯇꯥꯗ꯭ꯔꯤ ꯔꯨꯖꯤꯠ ꯇꯥꯈ꯭ꯔꯕ ꯇꯥꯗ꯭ꯔꯤ ꯁꯥꯔ ꯇꯥꯗ꯭ꯔꯤꯀꯣ ꯁꯥꯔ ꯇꯥꯗ꯭ꯔꯤ ꯑꯣꯀꯦ ꯁꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯚꯦꯜꯌꯨ ꯂꯦꯗꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯦꯜꯌꯨ ꯂꯦꯗꯔꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯚꯦꯜꯌꯨ ꯂꯦꯗꯔ ꯑꯩꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯚꯦꯜꯌꯨ ꯂꯦꯗꯔꯅꯦ ꯊꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯩꯒꯤ ꯚꯦꯜꯌꯨ ꯂꯦꯗꯔ ꯂꯣꯏ ꯂꯩꯌꯦꯕ ꯁꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯜꯂꯛꯀꯦꯕ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯚꯦꯜꯌꯨ ꯂꯦꯗꯔ ꯍꯥꯏꯔꯁꯦꯕ ꯁꯤꯅꯦꯕ ꯂꯩꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯋꯥꯠ ꯑꯦꯚꯔ ꯏ ꯀꯣꯃꯔꯁ ꯑꯣꯏꯔꯣ ꯁꯔꯚꯤꯁ ꯑꯣꯏꯔꯣ ꯐꯤꯠꯅꯦꯁ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯀꯣꯆꯤꯡ ꯑꯣꯏꯔꯣ ꯑꯦꯅꯤꯊꯤꯡ ꯁꯤꯗꯩꯁꯦ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯂꯩꯇꯕꯩꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯄ꯭ꯔꯥꯏꯁꯤꯡ ꯁꯤꯁꯇꯦꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯆꯥꯔꯖ ꯀꯌꯥ ꯇꯧꯒꯗꯒꯦ ꯈꯪꯗ꯭ꯔꯤꯕ ꯑꯗꯩ ꯀꯔꯤ ꯌꯣꯟꯒꯅꯤ ꯈꯪꯗ꯭ꯔꯤꯕ ꯀꯃꯥꯏꯅ ꯇꯧꯅ ꯌꯣꯟꯅꯤ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯅ ꯑꯆꯧꯕ ꯄ꯭ꯔꯥꯏꯁ ꯊꯤꯍꯟꯅꯤ ꯍꯥꯏ ꯇꯤꯀꯦꯠꯁꯦ ꯀꯃꯥꯏꯅ ꯌꯣꯟꯅꯤ ꯑꯗꯒꯤ ꯃꯤꯗ ꯐꯦꯁꯀꯤ ꯀꯃꯥꯏꯅ ꯌꯣꯟꯅꯤ ꯑꯗꯩ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯀꯃꯥꯏꯅ ꯖꯦꯅꯔꯦꯠ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯄꯔ ꯚꯦꯜꯌꯨ ꯂꯦꯗꯔ ꯑꯃ ꯂꯩꯇꯕꯩꯅꯦꯕ ꯄ꯭ꯔꯣꯄꯔ ꯚꯦꯜꯌꯨ ꯂꯦꯗꯔꯁꯦ ꯅꯣꯏꯗ ꯌꯦꯛꯊꯣꯛꯑ ꯊꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯣꯏꯒꯤ ꯀꯣꯛꯇ ꯅꯣꯏꯒꯤ ꯇꯤꯝꯗ ꯁꯤꯒꯤ ꯚꯦꯜꯌꯨ ꯂꯦꯗꯔꯁꯦ ꯑꯣꯜꯔꯦꯗꯤ ꯁꯤꯗꯤ ꯑꯩꯅ ꯖꯁ ꯌꯦꯛꯏꯁꯤꯗꯤ ꯅꯣꯏꯗ ꯒ꯭ꯔꯥꯐ ꯑꯃ ꯌꯦꯛꯏꯅꯦꯕ ꯕꯠ ꯃꯥꯏꯟꯗ ꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯚꯦꯜꯌꯨ ꯂꯦꯗꯔ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯣꯟꯗꯣꯔꯤ ꯁꯔꯚꯤꯁꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯚꯦꯜꯌꯨ ꯂꯦꯗꯔ ꯄ꯭ꯔꯣꯄꯔ ꯚꯦꯜꯌꯨ ꯂꯦꯗꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯐꯣꯔꯝ ꯇꯧꯔ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯣ ꯁꯤꯗꯩꯁꯤꯗ ꯁꯤꯁꯤꯅ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯅꯦꯕ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯇ
nang na hojik hekta hobudagi sidaisida sigi product si makne haina hekta mingun de yolu yam na tebe sigi product si aigi di sikitani haina sidaism stick to later di customer kya miss to gidune yes season yondu nang season be yondu she sizu yondu ni sizu important way ni sizu important way ni sizu important way ni loy mak important way ba so aduna khwai first si entry point je han darka ta entry point trust build to bu han darka ta whoever you are trust se hana build to dune bhai di trust se kamaina build to gudagi have dune khwai first step tai ha ke second step tai kon lake third step ta kon lake fourth step ta kon lake so first step ta I know everyone to honing is yam simple oina khwai first ta aina haning is each and every one ngasi dagi whatever nangi agency the video marketing agency obi SEO agency obi influencer marketing agency obi adagi nangi fitness obi coaching obi e-commerce obi anything oisno hauji e-commerce ki dinga tang site thamgo bai khoi first agency kangbu da suppose high ticket sales to adagi service pi riba mi myam singi da hauji focus to hairakke ai khoi to darka lai je video ma khak darka lai first video mute to you kana please first ekhoi da video om darka tai video ma si video darka tai or natra guidebook ama or natragana ebook ama or natragana checklist ama siguma yam lai adu aigi wina di I know ji hai to ji aigi aina hai to ji aigi people mayam sing da di aigi keno team mayam sing da I know ji hai do se siguma guide se hoji guide ta focus to hoise ebook ta su focus to hoise PDF ta su focus to hoise video ta focus to hoise kaigino result generate to se video da ne hele result generate to se video da ne hele si is entry point ne bo ji si is entry point aiju sigi entry point ne thamak tu ne mathang thama semak ka du ne kaigino sigi entry point je ha ke ka maina work to du no kai du no hai po je haira ge suppose hojik se noina social media content je thada ba hore noi gi or any place noi ge content si da gi mi singa chang ba hore adu tawre da tawre mayam sing je mi yeng na ba hore adu tawre but nangi content sigi nangi content je nangi business nangi surrounding the live nangi hoji na pithui value sigi matung ina client ju dumai la ine lak po si je client changai po si da nangi mafam je client je thirak ka doi je sidagi hen ba kai leiri ge kamaina sidagi hen ai in details ta kamain khangningi ge haiba point ama lak ka doi ne point am soidana lak ka doi ne man lai po je point ama lak ka doi ne adu lak pa matam sida sigi nangi service oisunu influencer marketing oisunu whatever suppose aina hire je influencer marketing gangbu dong hire ge right first influencer marketing da hire je aina stage da karigumba information am piraga aigi free entry da thamame haidi free entry da aina paid advertisement chalai re or aigi Instagram da la aga moina sidai sign up to drikan da moina sidai da khoi first sigi course hai tare course hai gera natra guidelines hai gera natra gana moida road map hai gera ama utpagi da makta nangi sidai khoi first nang to hodui je sigi free guide se sigi free tutorial se sigi free growth on pot sigi nang na magi exchange da email exchange to hodui ne email ga phone number ga exchange to hodui ne adu ko si je target to matung da lai ni ko target to na lak man te ba email je exchange to hora matung da sigi email je nangi keno da nangi data da nangi contact list changra bane changra matung da then adu gi matung da mana sigi video je yeng du ne okay sigi video je yeng matam je sigi video je suppose high re ba suppose influencer marketing agency kambu na explain to re sida high re ba hi my name is XYZ so I am the founder of this influencer marketing agency so what I do is I help your brands to grow with the right influencer. Blah blah blah. I explain to rep. Sumaina explain to rokana she kaya ina hari poche. Sumaina I work like this, do this and that. Hara matung. Kamaina work to do no. Kamain to do no. Hai poche hai ke. I couldn't target to rokmo tam. I couldn't target to do. She didn't she book ni. She didn't she book ni. Couldn't target to do. Sumaina like do ni. I couldn't campaign. Sumaina like ni. I couldn't nangi dam the right influencer. Sumaina she na gani. She to gani. Hai ba poche ki video. Mo proper video. Mo sema ni. Mo on the values. Ekta 30 minutes. The my values. Ekta overdose o hella ni. Magi minds da koi na kaino ma create tawrani habdi open minds da thong ma hangduk tune sigi course sigi purpose ti sigi guidelines sigi purpose ti kaino hai matam da nangna nangon information pi ne aigi kaino se aigi service se or aigi kaino se kyamu yam kana ge aigi business se nang lakpa matam da join to matam da kyamu yam kana ga dage aina pirak ka doriba service se nangon da ahen ba kai lege mayam dai tungali se kaino adagi si sina nangi kaino da kyam kana ga dage nangi business da kyam kana ga dage or nangi suppose nang hai B2B deal to tungal business to business deal to tungal or B2C deal to je
business to customer deal to pot oise business to customer deal to matam da su hire je nangi business suppose hire matam da nangi service se whatever suppose hire matam da boris ki part la se decor ki part ne hai se decor ki part oire decor ki part oire po matam da su shi ki pot se koina hai fet tang si da mi the customer am da koina hazana dri customer ne hekta si tawdri kana sumai tawdri kana kana no sigi decor jain thazaba yabra haiba matang ama lai ha se adu tari siguma video ama create to bi thambi kre akoina sine je sine nangi budget friendly oiba sumai tawba si tawba adagi requirement oiba adagi nang na need oiba matam dugi matung na koina si different oiba si tawba dai koina design to gi bangai si lai si ma'am sing jeng bi si lai bi haina example ama video se thambi ga one time video se ma thamgi matam da heng customer na hang pa matam da sigi pot se koina thadagi matam da ma ngasi yengaga ngasi yeng budong ngasi mak lok da be nahan gi join to adumaina retarget lak pagi pot se sidagi trust build to bi chances kya am lak ka doine not only edu khudante every business to business target to matam du sigi pot sina koi sidagi transform to bi yabagi chances yam wange so sidai se nang to du se kai no matam da quite first adi se 3 steps in sigi video je sema matam da munna tabiro ko quite first adi introduction yam ten ba introduction am darka lai re who are you kanano kari nyu nang to ise adagidi nang na kyamu yam generate to re haiba pot se nangi confidence to adu ullani then adui matungda nang na kai darka lai hook ama haubuda hook ti dum pi gi dorne haubuda hook ti yawgram ne ko nang na horpo matam da hook ama yawgram ne kai gi nang si lai se kai gi no si training ji yeng du jab hook se yeng ama matungda nang na hoji nangi structure je ullani step by step sini ain to du je sumaina ni sini suppose influencer marketing agency ain to du sini brand noi ga swine deal to ni brand ga deal to matungda sumaina ain distribute to ni sini or ain high ticket sales to matam da sini ain to du sini ain nangi client sini to ba poche adagi ain to du poche customer da deliver to matam ain nangi dam ga to video sini nangi budget friendly ba sini step by step se sidai se pura utlani pura utlakana nangi goal di kaino hamdam da magi minds the mongon the pelan but 30 minutes 15 minutes 20 minutes the magi minds the satisfaction people the mongon the pidu ne mongon the shigi poche one time ne create to do one time amuko ta ne create to do je sidai is a paid advertisement chalai by everything which chalai tar jo shigi guidelines e mongon dum phang dora bane shi is nangi target ne landing page la ka do ne shi is main ne sidai is la hog do ne ba koi poche habdi okay man ta yeng do 30 minutes ko 10 minutes ko 15 minutes ko oi tar jo ma kana ba la hog ne okay man ta oi poche sini mana provide to je sini my services sini ai ngona kana do sini ai ngona structure de sini hada loima se ulaka duine adu ulla matungda last hojiki introduction leire kaino lai nangi hojiki mongonda step by step ulle kana gadab se kaino adu matunga nang already sales khar to mi oi gi tadi nang the result khar leiba mi oi tadi nang testimonial utpe yare se ai gi testimonial sida leire ai to bigi ba client hingi si leire moi gi sidai se moina satisfaction phangi ba moi gi feedback ta kai hairi moina kai dawi hai ba si myam sing sidai se utpi ani mathang show to bi ani si kaino si am important oi customer da interact to no ba ma thajaba do ma ngai gi thajara kan si gi poche phangi hai tadi interaction je mo do wang khale okay si tadi thajare he na hai po to la ani ba la kan da mu hai ba la kan da next step ta hai do si ne next step next step na kitang nangi poche popularity oire hai tardi then adu tardi directly sales to busu yare ko dubu high ticket sales ne ekta step by step kakko jada adu gi matung ina harke fitness kuma kai no dong tonga le basi na high ticket la directly high ticket la ba high ticket product sam na am da directly customer ga deal to go or high ticket directly ai gi low product like ta high ticket da deal to go pot matam da di si matam da high ju si low re si video je ngana na high ju je fare adu di ngasai de ina pizari pot mayam sing da mayam da information pizari mayam sing da mayam da kana ba kya am da phangbiram mani haina khalle english to ogera hindi to ogera manipuri to ogera adu haira matung da next nang na high bi ai je okay so today is I can give you for today I have the hen khanging ba adagi di hen in details ta kamai to si tana ba yana ba hen koi tana minner ka kamai na budget kamai oini nangi budget kya sana ni nangi grow se kamai to ni hai ba poching se khangna hen khangna ba idamak ta ai makha da form link am picture ke form link se button na thorok ka button na chong thorok ka ni ko ai ulak adu gi structure jo ulak ke landing page tagi adu gi photo da fill up to biro hairo sunga ai nga sai ina hai gi do si gi video se ma na yenga matung da si se chong thorok ka ni si se ma na consultation book to damakta every place the work to duram ni ko si di every place ta nang di amutang system se ma thamgar loire adugi consultation du dagi kai dogino han tamda keeps on nangi lead se keep generating tawani si ki form sida magi budget kya no adu kya no ada kya no my requirement kya no adu poto kya no adum generate tawle ani continuously generate tawle ani si jina kai kana ga hai matamda
suppose hojik client fangdriba kangbu da so ina haidu je noina directly DM da chatpa matamda DM da hojik message thari mayam sing to suppose message thare client nang je kanano hange adu tar nang send to be ho sida nang swain thabe here is my free 15 minutes guidelines or free 15 minutes course hire ga mo directly si thada be say how can you grow your business, how can I work with you, how am I going to deliver results to you, hire process is mo structure de ulakane you can sign up and you can watch this video. Haiba poto doi tadi trust se hena build to well ani nanga do explain to we are sales ki man explain to ayin to we thabak se kaino aina pi do result se kaino ai ki client ki thabak se kaino aina handle do goi myam sing je kaino everything sei is nang hena interested oi tadi adoi tadi nang sagi hey can we jump for a zoom call meeting hai drikan da nang trust to build to tadi nang je kana no masa khangan tadi aina pi result se sini sini ain to doi thabak se sini hai tadi adu mafam du da mana nang video do hai garne adoi tadi akoi zoom call da appointment fix to si nang na si kena to biro si sign up to biro then adoi man da depth point akoi discuss to si hai po da por pa yare. This is the first thing. Si value ladder ki first step ne si kai no hanam da entry point ne si entry point ne nangi lead generate to bo mafam ne si nangi lead mayam sing brand mayam sing nangi business owner mayam sing nangi customer mayam sing gi changba mafam de service business to bo kangbu gi online da lakpa matam de service business en expand to gi haitar di mayam da yohon gi mayam da trust build to gi haitar not only word of mouth khatana taba mayam na yenga ga thaja ba lak ke haitar di lead source kai no koi gi youtube ta lai ba sumai lead source youtube ta lai sumai na same thing nangi videos da gi lead source oi duni si lead source ne si je kai no continuous nang na paid advertisement to geju are or nang Instagram page ta nang thambi are si je suppose free guidelines free my service free guidelines si yeng bi on tham yare adu da mine yeng value je low tardi lead to keep on adum continuously sign up to later ani si gyan tai ko clear oi ba si matang si bu clear oi de yes or no Yes, sir. Yes. Yes, sir. Yes, sir. Yes, sir. munna taw ko ngasi if you miss sir. this sigi class miss to ba yam thina mangja durab ne dun fadana yeng Something and maybe I got a petang with the game atango. ay halake ay halake ay ngon 2 minutes kada pibi ay halake ko second ani kita so ay ha ka duje mun taro ko am ko repeat toro ke sigi video sigi purpose se kai no hai matam da nangi unique selling point USP do nangi unique selling point tham do ne moida USP je kai no nangi unique selling point je uhalla matung da uhalle har kan mo da dugi potu uhalla kan man thaza ba do build toro ka any service business or any business or ko coaching or whatever or I am ko explain toro ke so suppose video editing agency je Risiras hire je so Risiras na sigi purpose se Risiras ki purpose se kai no ai gi site hire ke sidai Risiras na kuman ngan basi nangi formula da fadana work to honge ayu si har ke buko sigi poche kai no Risiras na sigi video se create to we video se da Risiras na haje sine ba aina to wi thabak se kai no ai ge video editing agency ne so ai ge thabak se kai no ai ge goal se kai no to report se mayanga idi different oi se kai no ai ge video editing je aina short form content kya ma edit to kani adu short form content jina si jina nangi business growth ta nangi Instagram growth ta nangi YouTube ki growth ta nangon da si gumba kya ma easily or nangi customer access to we kan do 4 types of video in a PBA kan do to we kan ada to we kan ni am lo haire haira matung na no haibe yare testimonial kya musulak pe yare si jina ai ge client kya ma in work to client kya ngi sumai charge to si to sumai to mo ge video kya ma ko deliver to ade si ma free ore adagi ma ge result kya am lai my growth den si buk lai ai ge target se kaino ai ge analysis se kaino adagi ai no mo da content kya post to ade ai ne kamai na guide to haibe na chingma am sing nangi service se explain to du ne explain to mo tam du na my mind changhan du ne main goal di ma ge mind chang du ne main goal di magi mind chang nangi customer gi mind chang du ne nangi value je nangi service gi nangi target customer gi mind chang du ne
ꯑꯗꯨꯒꯤ ꯗꯃꯛꯇꯅꯦ ꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯁꯣ ꯑꯣꯐ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯕ ꯄꯔꯄꯁ ꯑꯃꯒꯤ ꯗꯃꯛꯇ ꯁꯦꯝꯃꯤꯅꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯁꯦꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯁꯇ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯣꯀꯦ ꯁꯣ ꯏꯐ ꯌꯨ ꯑꯥꯔ ꯏꯟꯇꯔꯦꯁꯇꯦꯗ ꯅꯪꯅ ꯆꯪꯉꯛꯄ ꯌꯥꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯅ ꯁꯤꯗꯩꯁꯦ ꯅꯪꯒꯤ ꯁꯔꯚꯤꯁꯇꯣ ꯂꯣ ꯕꯖꯦꯠꯀꯤ ꯁꯔꯚꯤꯁ ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯂꯣ ꯕꯖꯦꯠ ꯌꯣꯟꯈꯤ ꯌꯥꯔꯦ ꯑꯗꯨꯒ ꯂꯣ ꯕꯖꯦꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯗꯤ ꯗꯥꯏꯔꯦꯛꯂꯤ ꯐ꯭ꯔꯤ ꯀꯟꯁꯜꯇꯦꯁꯟꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯦ ꯄꯔꯄꯁꯁꯦ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗ ꯄꯔꯄꯁꯇꯤ ꯀꯩꯅꯣ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤꯅꯦꯕ ꯅꯪꯒꯤ ꯁꯔꯚꯤꯁꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯦ ꯃꯉꯣꯟꯗ ꯈꯪꯍꯜꯂꯤꯅꯦꯕ ꯑꯗꯨꯒ ꯁꯤ ꯋꯥꯟ ꯇꯥꯏꯝꯅꯦꯕ ꯁꯦꯝꯗꯣꯏꯁꯤ ꯋꯥꯟ ꯇꯥꯏꯝ ꯍꯥꯏꯕꯗꯤ ꯆꯍꯤ 10 ꯆꯠꯅꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯔꯛꯇꯣꯏꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯁꯦꯝꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤꯁꯤꯃ ꯂꯩꯈꯤ ꯇꯥꯔꯗꯤ ꯅꯪꯅ ꯉꯁꯤ DM ꯇꯧꯕ ꯇꯥꯔꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛ ꯇꯥꯔꯁꯨ ꯍꯦ who are you ꯍꯥꯏꯅ ꯃꯤꯅ ꯍꯪꯕ ꯃꯇꯝꯗ here is my free guidelines here is my free ꯀꯩꯅꯣ information ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯗꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯒꯤ 15 minutes 10 minutes ꯇꯨ ꯃꯥꯅ ꯑꯦꯁꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯪꯒꯅꯤꯕ ꯑꯗꯨ ꯃꯇꯝꯗ ꯅꯪꯁꯦ ꯏꯟꯇꯔꯦꯁꯇꯦꯗ ꯍꯦꯟꯅ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗꯒꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯇ꯭ꯔꯁ ꯑꯃꯗꯤ ꯎꯔꯛꯑꯅꯤ ꯃꯉꯣꯟꯗ ꯇ꯭ꯔꯁꯇꯨ ꯎꯔꯛꯇꯥꯔꯗꯤ ꯍꯦꯟꯅ ꯅꯪꯒꯤ ꯁꯦꯜꯁ ꯍꯦꯟꯅ ꯅꯪꯒꯤ ꯀꯟꯁꯜꯇꯦꯁꯟꯁꯦ ꯍꯦꯟꯅ ꯂꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯁꯣ ꯄꯔꯄꯁꯁꯦ ꯃꯁꯛ ꯈꯪꯒꯗꯕꯅꯦ ꯄꯔꯄꯁꯁꯦ ꯃꯁꯛ ꯈꯪꯉꯣꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯐꯥꯔꯁ ꯑꯦꯟꯇ꯭री ꯂꯦꯚꯦꯜꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯏꯁꯦ ꯚꯤꯗꯤꯑꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏ ꯁꯤꯒꯤ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯟꯇ꯭री ꯂꯦꯚꯦꯜꯅꯤ ꯁꯤ ꯅꯪꯒꯤ ꯂꯤꯗ ꯖꯦꯅꯔꯦꯠ ꯇꯧꯕ ꯃꯐꯝꯅꯦꯕ ꯅꯪꯒꯤ ꯂꯤꯗꯁꯦ ꯁꯤꯗꯒꯤ ꯖꯦꯅꯔꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯂꯤꯗꯁꯦ ꯁꯤꯗꯒꯤ ꯂꯤꯗ ꯂꯥꯛꯇꯅ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯌꯣꯟ ꯌꯥꯄꯣꯠꯇꯦꯕ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯅ ꯌꯣꯟ ꯌꯥꯄꯣꯠꯇꯦꯕ ꯅꯪꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯁꯔꯚꯤꯁꯇꯨ ꯅꯪꯅ ꯌꯣꯟ ꯌꯥꯄꯣꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯨꯃꯟ ꯉꯥꯟꯕ ꯑꯣꯏꯔꯦꯕ ꯈꯨꯃꯟ ꯉꯥꯟꯕꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯐꯣꯔꯃꯨꯂꯥ ꯆꯞ ꯃꯥꯟꯅꯍꯟꯁꯤꯀꯣ ꯀꯩꯝ ꯈꯦꯠꯅꯍꯟꯒꯅꯣ ꯑꯣꯟꯂꯤ ꯈꯦꯠꯅꯗꯣꯏꯁꯦ ꯚꯤꯗꯤꯑꯣꯒꯤ ꯀꯣꯟꯁꯦꯞ ꯈꯦꯠꯅꯗꯣꯏꯅꯤ ꯀꯩꯅꯣꯗ ꯋꯔꯛ ꯇꯧꯒꯗꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯁꯄꯣꯁ ꯈꯨꯃꯟ ꯉꯥꯟꯕꯒꯤ ꯁꯔꯚꯤꯁꯁꯤꯗ ꯍꯥꯏꯔꯁꯦ ꯈꯨꯃꯟ ꯉꯥꯟꯕꯗ ꯍꯧꯖꯤꯛ ꯃꯥꯏ ꯍꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯥ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯕꯠ ꯅꯪꯒꯤ 399 ꯔꯨꯄꯤꯁ ꯌꯣꯟꯕꯗꯨꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ 399 ꯔꯨꯄꯤꯁꯇꯨ ꯇꯥꯔꯒꯦꯠ ꯅꯠꯇꯦꯕ ꯅꯪꯒꯤ ꯒꯣꯜꯗꯤ ꯅꯪꯅ ꯌꯣꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ 7,000 ꯔꯨꯄꯤꯁꯀꯤ ꯄ꯭ꯔꯗꯛꯁꯤꯅꯦ ꯅꯪ ꯌꯣꯟꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 7,000 ꯄ꯭ꯔꯗꯛꯀꯤ ꯅꯪꯒꯤ ꯌꯣꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯗꯩꯁꯦ ꯅꯪꯅ ꯇꯧꯗꯕ ꯌꯥꯏꯁꯦ ꯅꯪꯅ ꯐ꯭ꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯨ ꯐ꯭ꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯣ ꯐ꯭ꯔꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ 30 ꯃꯤꯅꯤꯠꯁ ꯅꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯎ ꯑꯩꯒꯤ ꯀꯪꯂꯩ ꯁꯅꯥꯊꯣꯡꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯁꯤꯗ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯁꯤꯅ ꯀꯌꯥꯝꯒꯤ ꯃꯤꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯀꯥꯟꯅꯔꯛꯀꯅꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯇꯣꯏꯅꯣ ꯁꯤꯁꯤꯅ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯅꯪ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯁꯤꯗ ꯄꯤꯔꯤꯕ ꯀꯣꯔꯁꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯂꯣꯏ ꯇꯧ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯩꯅꯣ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯀꯥꯟꯗ ꯅꯣꯏ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯍꯜꯂꯛ ꯃꯉꯣꯟꯗ ꯚꯤꯖꯟ ꯑꯃ ꯎꯍꯜꯂꯣ ꯑꯣꯀꯦ ꯚꯤꯖꯟ ꯑꯃ ꯍꯣꯏ ꯁꯔ ꯎꯍꯜꯂꯣ ꯚꯤꯖꯟꯁꯦ ꯎꯍꯜꯂꯀꯥꯟꯗ ꯅꯪ ꯇꯧꯕ ꯌꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯋꯦꯗꯔ ꯅꯪꯅ 399ꯒꯤ ꯔꯨꯄꯤꯁꯇꯣ ꯍꯥꯟꯅ ꯌꯣꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ 399 ꯔꯨꯄꯤꯁꯇꯣ ꯌꯣꯜꯂꯣ ꯁꯤꯒꯤ ꯑꯩꯒꯤ ꯑꯦꯟꯇ꯭री ꯂꯦꯚꯦꯜꯒꯤ ꯀꯣꯔꯁꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯕꯠ ꯑꯒꯦꯟ ꯅꯪꯅ ꯑꯗꯨ ꯌꯣꯟꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯒꯦꯅ ꯁꯝꯖꯜꯂꯣꯅ ꯅꯪꯅ 790ꯒ 3999ꯒ ꯌꯣꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯇꯧꯕ ꯌꯥꯏꯁꯦ 2 ꯋꯦꯁꯇ ꯇꯧꯕ ꯌꯥꯏꯑꯕ ꯅꯪꯅ ꯃꯥꯒꯤ ꯐꯣꯝꯁꯦ ꯅꯪꯅ ꯁꯤꯗ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯏꯕ ꯑꯩꯒꯤ 2 types of course ꯂꯩ ꯁꯤꯗꯩꯁꯦ ꯍꯦꯟꯅ ꯗꯦꯞꯇ ꯂꯧꯅꯤꯡꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯣ ꯅꯪꯅ ꯃꯅꯨꯡꯗ ꯁꯦꯜ ꯇꯧ ꯄꯤꯆ ꯇꯧꯕ ꯃꯅꯨꯡꯗ ꯄꯤꯆ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯤꯆꯇꯣ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯅꯪꯅ ꯐꯣꯝꯗꯣ ꯂꯧꯍꯧꯔꯅꯤꯕ ꯐꯣꯝꯗꯣ ꯑꯦꯟꯇ꯭री ꯐꯣꯝꯗ ꯆꯪꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯤꯝꯅ ꯐꯣꯂꯣ ꯑꯞ ꯇꯧꯍꯜꯂꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯣ ꯁꯤꯒꯤ ꯍꯣꯏ ꯁꯔ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒꯤ ꯀꯩꯅꯣꯗ ꯊꯝꯃꯣꯕ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯍꯥꯞꯄ ꯊꯝꯃꯀꯥꯟꯗ ꯑꯦꯅꯤ ꯋꯥꯟ ꯅꯪꯅ DM ꯇꯧꯔꯛꯄ ꯃꯤꯁꯤꯡꯗ ꯍꯥꯏꯌꯣꯕꯀꯣ ꯅꯪꯁꯦ ꯐꯤꯠ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯁꯤ ꯖꯁ ꯋꯥꯆ ꯗꯤꯁ ꯐ꯭ꯔꯤ ꯀꯣꯔꯁ ꯍꯥꯏꯅ ꯃꯉꯣꯟꯗ ꯊꯥꯗꯣꯛꯈꯣ ꯐ꯭ꯔꯤ ꯀꯣꯔꯁꯇꯨꯗ ꯃꯥꯒꯤ ꯏꯃꯦꯜ ꯐꯣꯟ ꯅꯝꯕꯔ ꯂꯣꯏ ꯂꯧꯍꯧꯔꯣꯕ ꯋꯥꯆꯦꯞ ꯂꯣꯏ ꯂꯧꯍꯧꯔꯣ ꯗꯥꯇꯥꯗꯣ ꯂꯣꯏ ꯂꯧꯍꯧꯔꯣꯕ ꯐ꯭ꯔꯤ ꯀꯣꯔꯁꯇꯣ ꯍꯣꯏ ꯃꯉꯣꯟꯗ ꯁꯔ ꯌꯦꯡꯍꯜꯂꯣ ꯐ꯭ꯔꯤ ꯀꯣꯔꯁ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯄꯤꯆ ꯇꯧꯔꯣꯕ ꯄꯤꯆ ꯇꯧꯔꯤ ꯄꯣꯠꯇꯣ ꯐꯖꯅ ꯅꯪꯅ ꯚꯦꯂꯨ ꯄꯤꯔꯣ 30 ꯃꯤꯅꯤꯠꯁ ꯍꯦꯛꯇ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯚꯤꯖꯟ ꯃꯅꯤ ꯃꯦकिꯡ ꯁ꯭ꯀꯤꯜꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯍꯩꯖꯜꯂꯣꯕ ꯑꯗꯨ ꯍꯩꯖꯜꯂ ꯑꯣꯀꯦ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯃꯉꯣꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯕꯜꯕ ꯑꯃ ꯃꯥ ꯋꯥꯈꯜꯗ ꯈꯜꯂꯛꯀꯅꯤ ꯑꯣꯀꯦ ꯁꯤ ꯄꯣꯠꯁꯦ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯟꯁꯜꯇꯦꯁꯟꯗꯣ ꯎꯠꯂꯣꯕ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯌꯣꯕ ꯄꯩꯁꯥ ꯊꯤꯗ꯭ꯔꯤꯀꯥꯟꯗ ꯂꯦꯠꯁ ꯁꯤ ꯑꯩꯈꯣꯏ ꯅꯪꯅ ꯀꯪꯂꯩ ꯁꯅꯥꯊꯣꯡꯗ ꯆꯪꯕꯩꯗꯃꯛꯇ ꯐꯤꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯁꯤ ꯑꯗꯨꯅ ꯀꯟꯁꯜꯇꯦꯁꯟꯁꯦ ꯍꯥꯟꯅ ꯐꯣꯝꯁꯦ ꯍꯥꯟꯅ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ That's it. ꯑꯣꯀꯦ ꯁꯔ That's it. ꯁꯤꯗ ꯅꯪꯒꯤ ꯂꯣꯏ ꯖꯦꯅꯦꯔꯦꯠ ꯇꯧꯔꯕꯅꯤ ꯁꯤꯗꯩꯁꯦ ꯅꯪꯒꯤ ꯀ꯭ꯂꯣꯖ ꯇꯧꯕ ꯅꯪꯒꯤ ꯇꯤꯝꯗ ꯍꯥꯏ ꯀ꯭ꯂꯣꯖꯔ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯇꯧꯕ ꯍꯩꯒꯗꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯤꯗꯣ ꯒꯥꯏꯗ ꯇꯧꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯁꯦꯜꯁꯇꯣ ꯄꯛꯀꯥ ꯑꯣꯏꯔꯕꯅꯦ ꯅꯪꯒꯤ ꯁꯦꯜꯁꯇꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯣ ꯁꯤ ꯍꯣꯏ ꯁꯔ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯦꯚ꯭ꯔꯤ ꯁꯔꯚꯤꯁ ꯕꯤꯖꯅꯦꯁ ꯑꯣꯅꯔ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯦꯚ꯭ꯔꯤ ꯀꯣꯆꯤꯡ ꯕꯤꯖꯅꯦꯁ ꯑꯣꯅꯔ ꯑꯦꯚ꯭ꯔꯤ ꯁꯔꯚꯤꯁ ꯕꯤꯖꯅꯦꯁ ꯑꯣꯅꯔꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯑꯩꯈꯣꯏ ꯂꯣꯏ ꯁꯦꯝꯁꯦꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯪꯅ ꯇꯧꯒꯗꯕ ꯄꯣꯠꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯐꯖꯅ ꯎꯠꯁꯤ ꯁꯤꯗꯩꯁꯤꯗ ꯃꯤꯉꯣꯟꯗ ꯁꯣ ꯀꯦꯁ ꯔꯣꯗ ꯃꯦꯞ ꯎꯠꯁꯦꯕ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯒ ꯑꯩꯒ ꯋꯔꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯀꯥꯟꯅꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯐꯪꯗꯣꯏ ꯔꯤꯖꯜꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯎꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯒ꯭ꯌꯥꯟ ꯇꯥꯗꯦ
So influencer marketing to bakang bu na su to do ise kaino adum da well explain to lansin ma well explain to bidan da well explain to ko habi noina sigi video su changa kanda moida nang nauji noina brand deal to heng noina brand da message thaba kana brand da habi yo here is the guidelines, here is the information to grow your business, what we can do for you in a time matamda adu ida noi toina message hana ba mathok tadre kwai first noi gi trust one uhalaga sei sida vidyan da explain to bigger way nang explain to bigger father explain to ko into we put sini ai koi the influencer si laini adagi nang si chora pa si lakani nang system du matung ina father explain to ka nang growth sumai lakani mayam de growth tonga to si kaino nang paisa se sumai sin nagani nang campaign sumai tawni adagi nang si lakani hai po se lakta di nangi adudai du na short to fan thagi tar di brain adu da tu bagi chances to am wang dru fazana wang chances to adu ne sigi poche ki nurture to sigi poche pitch video ne to gi pitch se ma ka do ne adu jadi na international client oire Indian client oire Manipur gi client oire jina imung da fam na Manipur gi client oire imung da fam na moi ne hek high matam da okay nangi service tak on tha wathi wari ngang da bi nangi service tak on message hadan matam da ai gi link si laire si Manipur gi loi haira ba ngata ji email si ne ngata ne phone number si ne tak thada matam da email do exchange to horaga stage da mana email do exchange to hora matung da phone number do piram matung da mana video do yeng jagi matam da mongon da campaign jagi ni campaign jagi ni mana pi do report sini my services sini hai bo to khangau tardi kyamu yam mo kana bale hogi jitan khanbiro aduna every sidi Manipur have like the any place da akoi na sigi poche use to yar ne ko sigi poche koi khangbam darka da sigi poche kaino akoi gi sales pitch to bom adagi trust build to bom sida ija akoi gi lead generate to mo fam ne clear word sigi part se Ore sir, ore. Ore sir. Jay ebook guidelines lo yon be ado ai yon di ebook to buno ina haju ko ebook sidi mi am paning de sing ha ga mi khan logja bo ne ko sing na ga videos ni mi yeng result pa ma mi di videos ni bi yeng ni se ko adu da lai so si nangi entry level ne si dai da si part si da nangi changa khrab ne si part si nangi changjal ab nangi lip map si changjal ab ne changjal kan si da kana gumba magi level tongana laiba meeting da sigi poche la kan station nangi social media content gi through dagi nangi station nanga si nangu da lead generate to poche nangi service da nana kana na khaido eba stage da basic haibam khaido e pro haibam khaido e premium haibam khaido e adu nangi service tu matung ina ne so stage da nangna si oitadi mingon nga holore nana yoningi si ne premium si ne suppose na big brand deal to the premium in a lakh ki mathak laiba products ne no yoning is but sigi products is sidation focus already ne broke chalani nangi income generate ro kada from the shi ani sine nangi business alaido salary pi dori banangna adagi hing dori banangna to dori posi shi ani sine main this is everyday sales of your from adugo si sine rarely sales of kada from ne si sine one time the sales to kada to paisa lakh ngam acho wa lakh kada bu from du ne si sine sine high ticket from du ne to kada bu nangna si lai raga si dali lai na si thousand tardi no na mangja balai du ne adu tadi nangi sigi price range mid range ki price range ama laibam tu ani like they are they have ama lai du ne nangi mon utpa matam da sigi structure sidagi nang phang du sini hai photo adu tadi suppose aina hai matam da ai gi coaching program da hai du se suppose coaching program da course sang e course sang matung da next da suppose hai the next da aina kano basic course ama hai basic course 1000 rupees thamme adagi then high achievers university hai and then last the mentorship program high grade example name ulai jiko so aina si ke the mentorship program the focus to later is 1 lakh to 2 lakhs you to later what about this adugi poto kyang puino ngo da business to combine pro to gino yan tai ko so same thing sigi parts the aina sigi parts si ai income generate to do from dune everyday income generate to do from the season everyday yan tai ko aina hari po se clear oi bro oi debra Oi sir. targets ne nangi targets mid range sama adagi di sidai high range sama adagi nangi basic nangi source sang bam ma nangji kana no khangdamina nangi trust se build to na bai damak tamina nang sidai se lead nangi entry di sine ba ado sigi mafam se entry to guitar di sidadi anobo thajan bai darka ta di ba sida anobo thajan bai darka ta di sidagi low du ne sidagi low gi du ne sigi part se sidagi low ra matung sidagi sigi mafam je low tho sigi mafam je yogi du ne yan taraba pixel la kadune si ne ba lai ju pixel la kadune si ne ba lai ju pixel la kadune 5% saw rom relation to pixel la kan last lai gi dune so si gi dam tane work to bi ko aduna value ladder se ko no work to bi si ne aduna 5 first ki entry level se ma koi fadana sem bam darka tare 5 first adi entry level se koi
anyone tasina grow to gaita nangi video ma nana pitch to nangi business sigi maramda nangi service sigi maramda nangi coaching sigi maramda nangi product sigi maramda product ki kona lake ko e-commerce kumbai shi mafam je ko shi mafam je porak kaduni gen dare ko adu pore suppose fitness hire debo silence na fitness to duni hire debo fitness tai porak ke yam team fazable leather simple level leather am pige bai silence mun to sigi fitness ida nangna nangi content je quite first nangi source nangi YouTube adagi YouTube ki content dagi adagi nangi keno dagi aigi wendi mayam se tasing ha ga service business hoye ke dogera aigi content da wine ki content hada da to gonu ko only paid advertisement depend to gonu ko ina haju se ko content da content fan thado content thada je nangi content je nangi quite first ki leather ki background nangi se source pe am sang ka do ne se ju sang ba post da kenu na high level silence na changa kan sigi entry me am nangi list na ngon da contact tor ko form fill up tor ko me am sing yaw or na video se ma tham du da gi changi e changa kan next silence na PBI se jam among PBI se product ma cham yon bi 8 weeks program ina na 8 weeks program je tham kan se se lupa kya charge so gi lupa lising ani charge tor yon bi lupa lising ani nangi 8 weeks program de na video course for dan PBI and then adu pi da matung da kai doguni and 8 weeks program 2000 rupees pi da matung da na next nutrition guide plus 6 months transformation haraga do do kaino do do na 15,000 or 50,000 30,000 low bagi sidai na samgi bi ai kaino na si value ladder ne aha ma nangi achobo pote yaudri ne next nangi nilakanta kaino no changbi adi kai bidyan no changbi adi ta guide to biyo aduga sidai sida nang last nangi personal coaching je personal coaching adi nangi personal training oi ba sidai sida na pi do ne PT session de na sidai ko sidai ne fitness hojik fitness course me am singa broke chat me am singje moi khang da bai ne moi ji khang da bagi fitness moi me am ko broke chat ni sigi formula je khang da moi broke chat loi online dai kumdar kumtam da online da me am da sigi course nung yolak pa dagi magi guidelines sing me am singi yolak pa ma da moi broke so chat loi moi hai da bai ne sigi po che ko si hai ta de paisa nga tan generate ro ko do je so sidai sida si je nangi income generate to mo fam ne so mine 8 weeks program 2000 rupees yon tholo re adagidi one time create ne adagidi 6 months nutrition guide adu pi da su one time ne adu do lupa 30k to 50k de yon thokar loire or 10k de yon thokar loire nangi atyam wage income generate to lai du ne adagi nangi personal coaching da nang da 60,000 50,000 la ama thela loire ke shunate matam ni matung ne loi check da ba ngata ne but nang to buda bu nangi value ladder structure am dar ka ta ai ko adu gi structure the form to bangam tardi you will grow better clear about the bra Oire sir. Oire sir. Okay. So next up, I can understand cable. Suppose next I can hire them. Ado ay nga si pila ko do target si ko video mam loy create og na sagi business ki video mam loy create og dami ko na sagi opening si isa. Suppose ay hire game. Ay e-commerce ung lake. May usma focus to, may usma si malo focus to ko. So suppose kaya to kasi may usma nang na kaya thadare hire sib nangi beauty sigi product ki da nang aham da nangi value de se hire ke nang na quite first nang na social content thadare nangi social media content thada matam da nang na instruction guide pi matam da nang na stage da nang na nangi gain tawre nangi customer je nang na stage nangi lead se nang na generate tawre nang da loi mak nang da lai nang da inquiries lak pa matang tang lak pa yaure ba ko lak pa sida nang na quite first si po se ke do ge handam da nang na ai ani option ani pi ke ba nang da amana moi de kai PBI da quite first entry tor ko da mak ta moi da coupon code ma PBI coupon code sida mongonda sigi keno je phangna ba haibi aham da 50% off pitho ki charge cream am da adagi keno 30% off pitho ki charge aham bagi changal ine nangi station nangi content da la am da nongonda guide pire ine adu piram da 50% off pitho monda coupon code pi gera de kari gumbo offer am pi ra pora amatung da next adi nangi product senior kan da next nangi email marketing whatsapp marketing gi through da mongonda
ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯗꯛꯁꯦ ꯎꯠꯁꯜꯂꯛꯑꯅꯤꯕ ꯎꯠꯁꯜꯂꯛꯑ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯅꯪꯅ ꯀꯩ ꯌꯣꯟꯕ ꯌꯥꯏ ꯑꯗꯒꯤ ꯅꯪꯒꯤ ꯀꯣꯝꯕꯣ ꯄꯦꯛ ꯑꯗꯒꯤꯗꯤ everything ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯊꯪ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄꯨꯔꯛꯄ ꯌꯥꯏ ꯄꯨꯔꯛꯑꯀꯥꯟꯗ ꯅꯦꯛꯁꯇ ꯅꯪꯅ ꯃꯟꯊꯂꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯊꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯟꯊꯂꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯊꯝꯕ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗ ꯒ꯭ꯔꯣꯠ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯍꯜꯂꯛꯀꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯁꯦꯜꯁ ꯇꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯅ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯄꯤꯕ ꯌꯥꯔꯦꯕ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯏꯟ ꯗ ꯁꯦꯟꯁ ꯅꯪꯅ ꯇꯧꯍꯟꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯍꯥꯏꯔꯣ ꯃꯣꯏꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯣ ꯃꯣꯏꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯔꯣꯕ ꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯤꯝꯁꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯣꯏꯅ ꯌꯣꯟꯕꯤꯕ ꯃꯇꯝꯗ ꯅꯣꯏꯗ ꯅꯪꯅ ꯕ꯭ꯔꯦꯟꯗꯣ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯀꯣ ꯃꯣꯏꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯩꯅ 10% 15% ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯅꯪꯅ ꯇꯥꯔꯒꯦꯠ ꯇꯧꯊꯣꯛꯁꯤꯗꯣ ꯃꯣꯏꯗ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯣꯟꯇꯦꯟꯗ ꯁꯤꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯍꯜꯂꯀꯥꯟꯗ 10% 15% ꯃꯣꯏꯗ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡꯒꯤ ꯊ꯭ꯔꯨꯗ ꯌꯦꯜꯍꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯌꯣꯟꯒꯦ ꯅꯪ ꯑꯗꯨꯗ ꯃꯥꯔꯖꯤꯟ ꯌꯥꯝ ꯆꯥꯎꯗꯕ ꯀꯩꯝ ꯈꯜꯂꯨꯅꯣꯕ ꯅꯪꯅ ꯍꯥꯟꯅ ꯂꯨꯄꯥ 500 ꯐꯪꯉꯝꯕ ꯄꯣꯠꯇꯣ ꯃꯣꯏꯗ 150 ꯄꯤꯊꯣꯛꯈ꯭ꯔꯗꯧꯅ 150 ꯈꯛ ꯂꯦꯝꯍꯧꯔꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯐꯔꯁꯇꯤ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯇꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯕꯗꯨꯅ ꯑꯦꯛꯁꯄꯣꯖꯔ ꯐꯪꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦꯀꯣ ꯁꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯋꯥꯈꯜ ꯃꯨꯟꯅ ꯊꯥꯗꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯣꯁꯤꯌꯦꯜ ꯀꯣꯟꯇꯦꯟꯗꯩ ꯂꯥꯍꯟꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯉꯝꯖꯔꯒꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯁꯦ ꯅꯪꯒꯤꯁꯤꯁꯨ ꯑꯩꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦꯕ ꯀꯣꯁꯃꯦꯇꯤꯛꯁꯀꯨꯝꯕ ꯑꯗꯒꯤ ꯁꯨꯝꯕ ꯇꯧꯕꯁꯦ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯁꯦ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ ꯃꯥꯏ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯁꯄꯣꯁ ꯅꯪꯅ ꯁꯣꯁꯤꯌꯦꯜ ꯀꯣꯟꯇꯦꯟꯗ ꯊꯥꯗꯩꯕ ꯅꯪꯒꯤ ꯗꯦ ꯀꯦꯌꯔ ꯔꯨꯇꯤꯟꯁꯦ ꯅꯪꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟꯁꯦ ꯅꯪꯅ ꯊꯥꯗꯩꯕ ꯊꯥꯗꯕ ꯃꯇꯝꯗ ꯅꯪꯅ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯂꯤꯡꯛ ꯑꯃ ꯍꯥꯞꯄ ꯊꯝꯕ ꯌꯥꯏꯕ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯅꯪꯅ ꯄꯤꯝꯄꯜꯁꯦ ꯀꯃꯥꯏꯅ ꯒꯦꯠ ꯔꯤꯠ ꯇꯧꯅꯤ ꯐꯦꯁꯁꯦ ꯀꯃꯥꯏꯅ ꯀ꯭ꯂꯤꯟ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯒꯤ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯑꯣꯏꯅ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯑꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯤ ꯀꯔꯝ ꯀꯥꯟꯗ ꯀ꯭ꯔꯤꯝꯗ ꯇꯩꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯅꯪꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯕꯤꯔꯦꯅ ꯐꯣꯔꯃꯨꯂꯥ ꯑꯃ ꯁꯦꯝꯕꯤꯔꯦꯀꯣ ꯃꯥꯔꯀꯦꯠꯁꯦ ꯒ꯭ꯔꯣ ꯇꯧꯅꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯦ ꯃꯤꯅ ꯇꯧꯅꯗꯕ ꯄꯣꯠ ꯇꯧꯁꯦꯕ ꯑꯗꯨ ꯄꯣꯠꯇꯨ ꯅꯪꯅ ꯍꯥꯏꯔꯁꯦꯕ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯎꯠꯂꯁꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯗꯦꯠ ꯅꯥꯏꯠꯇ ꯁꯤꯅꯩ ꯁꯤ ꯇꯧꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯣꯟꯂꯤ ꯌꯨꯇ꯭ꯌꯨꯕ ꯈꯛꯇ ꯅꯠꯇꯕ ꯑꯣꯟꯂꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯈꯛꯇꯪ ꯅꯠꯇꯕ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤ ꯒꯥꯏꯗꯂꯥꯏꯟꯁ ꯀꯃꯥꯏꯅ ꯅꯪꯒꯤ ꯄꯤꯝꯄꯜꯁꯦ 30 daysꯇ ꯀꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯒꯗꯒꯦ 10 daysꯇ ꯀꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯒꯗꯒꯦ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯑꯃ ꯅꯪꯅ ꯄꯤꯔꯦꯕ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯦ ꯄꯤꯕ ꯃꯇꯝꯁꯤꯗ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯤꯗ ꯅꯪꯅ ꯂꯧꯍꯧꯔꯤꯁꯦ ꯑꯦꯛꯁꯆꯦꯟꯖꯇ ꯅꯪꯁꯨ ꯏꯃꯦꯜꯅꯦ ꯐꯣꯟ ꯅꯝꯕꯔꯅꯦ ꯂꯧꯍꯧꯔꯦꯕ ꯂꯧꯍꯧꯔꯀꯥꯟꯗ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯦ ꯅꯪ 30 minutesꯀꯤ ꯃꯣꯏꯗ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯄꯤꯔꯦꯕ ꯅꯥꯏꯠ ꯇꯥꯏꯝꯗꯅ ꯁꯤ ꯁꯤꯖꯤꯟꯅꯧ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯤꯝꯁꯦ ꯁꯤꯅꯤ ꯅꯪꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯃꯣꯏꯗ ꯀꯨꯄꯟ ꯀꯣꯗꯇꯣ ꯇꯥꯛ ꯑꯃ ꯄꯤꯊꯣꯛꯑꯣꯕ ꯑꯩꯒꯤ ꯀꯨꯄꯟ ꯀꯣꯗ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯉꯁꯤ ꯆꯪꯉꯒ ꯁꯤꯒꯤ ꯀꯨꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤ ꯂꯧ ꯇꯥꯔꯗꯤ 50% ꯑꯣꯐ ꯂꯩꯅꯤ ꯑꯍꯥꯟꯕ ꯁꯦꯜꯁꯇ ꯑꯣꯔ 30% ꯑꯣꯐ ꯂꯩꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯦꯜꯁꯦ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨ ꯅꯪꯒꯤ ꯀꯁꯇꯃꯔ ꯂꯥꯛꯇꯣ ꯀꯩꯒꯤꯅꯣ ꯊꯥꯖꯕꯗꯣ ꯋꯥꯡꯅꯕꯅꯦꯕ ꯅꯪꯅ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪꯅ ꯎꯠꯂꯤꯅꯦꯕ ꯃꯊꯪꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯃꯉꯣꯟꯗ ꯄꯤꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯐꯅꯦꯜꯁꯨ ꯋꯔꯛ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯗꯩ ꯂꯥꯛꯑꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯗꯩ ꯂꯥꯛꯑꯕꯗꯣ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯪꯉꯣꯟꯗ ꯍꯪꯅꯤꯡꯕ ꯃꯤ ꯀꯌꯥꯝ ꯂꯩꯗꯣꯏꯅꯦꯕ ꯍꯪꯅꯤꯡꯕ ꯃꯤ ꯀꯌꯥꯝ ꯂꯩꯕꯗꯣ ꯅꯪꯅ ꯃꯔꯛꯇꯨꯗ ꯄꯤꯁꯜꯂꯦꯕ ꯐ꯭ꯔꯤ ꯑꯩꯅ ꯗꯦ ꯂꯥꯏꯐ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯕꯛ ꯑꯃ ꯄꯤꯁꯟꯕ ꯃꯇꯝꯗ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯃꯦꯜ ꯂꯩꯍꯧꯔꯅꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯍꯧꯔꯅꯤ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯠꯈ꯭ꯔꯅꯤ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂ ꯃꯇꯨꯡ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯨ ꯂꯩꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯅꯤ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯁꯤꯖꯤꯟꯅꯁꯦꯕ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯤꯡꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯟꯁꯦꯕ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯜꯂꯀꯥꯟꯗ ꯃꯣꯏꯗ 10% ꯄꯤꯒꯦ 15% ꯄꯤꯒꯦꯅ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯁꯝꯃ ꯊꯝꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯄꯤꯊꯔ ꯂꯣꯏꯔꯦ ꯀꯣ ꯁꯤ ꯋꯦꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯅꯤ ꯁꯤꯒꯤ ꯋꯦꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯄꯗꯛ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯤꯕ ꯇꯧꯕꯇꯕꯨ ꯁꯣꯁꯤꯌꯦꯜ ꯀꯣꯟꯇꯦꯟꯗꯤ ꯆꯪꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯁꯄꯣꯖꯔꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯁꯄꯣꯖꯔꯁꯦ ꯅꯪꯒꯤ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯃꯐꯝꯅꯦ ꯅꯪꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯅꯦꯕ ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯁꯤꯗ ꯅꯪꯅ ꯄꯨꯁꯜꯂꯤꯁꯦ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯄꯣꯠ ꯇꯧꯁꯦꯕ ꯍꯧꯖꯤꯛ ꯀꯅꯥꯝ ꯇꯧꯔꯝꯈꯤꯔꯣ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯔꯝꯗꯨꯗ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕꯅꯦ ꯑꯣꯟꯂꯤ ꯄ꯭ꯔꯗꯛ ꯌꯣꯜꯂꯤꯅꯦꯕ ꯁꯤꯗꯩꯁꯤ ꯅꯪꯅ ꯃꯣꯏꯗ ꯃꯌꯥꯝꯅ ꯌꯨꯝ ꯀꯟꯁꯜꯇꯦꯁꯟꯒꯤ ꯄꯩꯁꯥ ꯆꯥꯔꯖ ꯇꯧꯋꯦ ꯑꯗꯨ ꯇꯧꯋꯦ ꯇꯧ ꯂꯩꯌꯦꯕ ꯕꯁ ꯁꯤꯗꯩꯁꯤ ꯅꯪꯅ ꯃꯣꯏꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯤꯈꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯦꯛ ꯀꯦꯌꯔ ꯇꯧ ꯍꯥꯏꯅ ꯄꯤꯈꯤꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯣꯏꯗ ꯕꯦꯅꯤꯐꯤஷꯤꯌꯦꯜ ꯑꯣꯏꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯈꯤꯕ ꯃꯇꯝꯗ ꯑꯗꯨꯗ ꯅꯪꯅ ꯄ꯭ꯔꯗꯛꯇꯨꯁꯨ ꯌꯣꯟꯈꯤꯕ ꯌꯥꯔꯦ ꯁꯤꯗꯤ ꯒ꯭ꯔꯣ ꯇꯧꯗꯕ ꯃꯐꯝꯅꯦ ꯁꯦꯝ ꯊꯤꯡ ꯐꯤꯠꯅꯦꯁꯇ ꯂꯩꯕ ꯃꯤꯅꯁꯨ ꯃꯥꯒꯤ ꯐꯤꯠꯅꯦꯁꯇꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯨꯕ ꯄꯨꯡ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ 30 minutesꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯑꯗꯨꯗ ꯐꯤꯠꯅꯦꯁ ꯋꯔꯛꯑꯥꯎꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯥꯏꯝ ꯐꯪꯗꯕ ꯃꯤꯁꯤꯡꯅ ꯋꯔꯛꯑꯥꯎꯠꯁꯦ ꯁ꯭ꯄꯤꯗꯇ ꯀꯃꯥꯏꯅ ꯋꯔꯛꯑꯥꯎꯠ ꯇꯧꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯕꯣꯗꯤꯁꯦ ꯋꯦꯠꯁꯦ ꯀꯃꯥꯏꯅ ꯍꯟꯊꯍꯅꯤ ꯑꯗꯒꯤ ꯃꯥꯁ ꯀꯃꯥꯏꯅ ꯒꯦꯟ ꯇꯧꯅꯤ ꯃꯁꯜ ꯀꯃꯥꯏꯅ ꯒꯦꯟ ꯇꯧꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯑꯣ ꯒꯥꯏꯗꯂꯥꯏꯟꯁ ꯄꯤꯈꯣꯕ ꯑꯗꯨ ꯃꯇꯝꯗ ꯅꯣꯏꯒꯤ ꯁꯦꯜꯁꯇꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯀ꯭ꯔꯦꯛ ꯇꯧꯗꯦ ꯌꯦꯡꯉꯨ ꯁꯦꯝ ꯊꯤꯡ ꯍꯥꯏ ꯇꯤꯀꯦꯠ ꯁꯦꯜꯁ ꯀꯥꯡꯕꯨꯗꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯍꯟꯗꯣꯏ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯍꯟꯗꯣꯏꯅꯣ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯦ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯇꯣꯉꯥꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯀꯩꯅꯣ ꯑꯩꯅ ꯑꯄ꯭ꯂꯥꯏ ꯇꯧꯗꯣꯏꯕ ꯐꯣꯔꯃꯨꯂꯥꯁꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯊꯝꯃꯣꯕ ꯅꯪꯅ ꯈꯟꯖꯧꯕ
ngasi aigi goal di kaino video sida aina tawdoi post di nangi mind se pura aina nangi mind se pelanba nangna pame ba goal da phangna bai damta nangna target to inge have se khangoba adu nangna sana hangjoba aina ngasi create tawdoi video se if I were a customer aina laigadra lairodra have question do an hangora sana real oyoba season kyam pu yamne helpful oigi adu helpful oigan last consultation da pusado wena nangi product to like target product to yolo consultation nangi product to yondoine yan tare ko clear way ko si part se so si am important of part ne value ladder part ai se ko si je miss to value ladder ha ga mine kulli se kai utyan dam da copy paste to ai di value ladder se fa da study to bun fa ne ba mi khar lei ba value ladder ha ga amana ama usan ba du same story tell to lei ba di mi gi a kai no na Russell Brunson hai ba ya gi maram do adum repeat to lei ba mi lei ba mayang we gera kai do ge adum repeat to same thing ngon just tak ba dam ga tak po to na te ba in tai je ai ngon da apply to ba po to ne ko ai moi ne apply to mo da ngon da work to ge to da be but aina khanga ka aina hola ka ngasi fa hot leba ngasi every morning dagi ngasi morning dagi aina kai khan gam tamja ai study to ise ai than dai study to de aina study to matam da ai gi noi myang khala study to we mayam se client fangi hai tar de kai dinu mayam na pending lai se fare mayam na message hanara ga dum lai re message hanara ji mi loi to lai re so akoin to we ai se kai to we ai aina khale khala kan aina khalle aina khalle smine to ji sine aina khalle ki runo mayam na message hanai ba message thabai mo ta akoin smine to se client hadam matam da ki runo ki radi phangaroi ko ki raga mindset to upgrade to tamne koina seise khoi first da hai haina hai bin hota suppose magi kari guma ma koina study to re magi brain sigi my business imam na kari guma look hole ma study to re magi asoi ba mi yenge am tu na kai do ga na video ma sa ma magi video ma sam seme video ma sam seme na video da hi my name is Denil Singh. I have seen your content and I have seen your website and everything. But I have found this one. I want to help you in this part. You can do this, you can do that. Adu part of Pithagi behavior. Pithagi matam the moment that yam genuine sales to win at yam genuine sales to win at about the other can the message halani. Halakan man, oh, thank you very much. High can you? Adu the Nangi trust someone value to build the way. Adu matuna okay, high. Okay, even you can watch my free guidelines also, free information also. You can consume this one. If it maybe it will help you and hire and as you give free guidelines on Thadab Yahi. Thadab do the free guidelines to the man improvement of Fangadi. Oh, this guy is genuine. I has a yay, Harry Potter Kangadi. Nang email to Nang email to the hore, then Nang Aduki put the targets to win my to Adu Darishiki formula and work. Yes, Matamdik and Changani Boko. Matam Sang was a work the two way like recording, voice recording was the tower. Voice recording was the tower. Mon the Kariguma guidelines. I'm all Nanga we put Nasi Ure, would have known the Kariguma genuinely helped. Only message can have hi, my name is this, I do this, I do that. Kariguma difference and products. I know what cook other in a Kalane. Work to one the height Mayam they get different way to talk new formulas, video marketing is the video marketing in a point to say videos a push to everything nangi videos can nanga maga una videos step by step brick by brick cut to quite fast a video shat crave video session gremonda session ramatu mahale for halakta next the video nangi course already create a web guidelines session level session lamatu next nangi video only among session low session lamatu nang last is junko the poor cat trust to build the web. So, mind je hola kanai ngasi father na study to web. Kamina client se kamai fanga da gi haibni. Kamina mayam da gi exposure je wanka da gi haibni. Adagi din nang na hayeng nang mundo jig lead generate to web. Hosig lead mayam paisa lebe nang. But lead mayam la ka lead chama se loimak ti laiba na tib. Loimak ti laiba na tib. So si daysin na kay do wi haib na WhatsApp marketing to wi haib, email marketing to wi haib. Nang na video ma create to roga. Hey, ay ngasi 30% offer PD, 50% offer PD. Si hay video ma may WhatsApp the target to wi matam da. Sama do the retarget to matam da 30 people na mo direct pi haib. So video marketing je father na push to je inga step by step only not only ama ka depend to the video marketing je push to ngi business growth to hela kani ja yan jala kani anything or you know anything nang to do reports da aina haijini result fang mi fang wena sana khanjo to boda bu noina sada confidence yam laita confidence does matter sigi noina challenge to ge grow to ge da confidence ya matter we re ti kena da mayam da gi stand out we ge haida aina haiba sigi ai sa ju pam do ne si formula me palak to ne si pan do bane pan su pangkhala abane pala kan aina study to gan hola kan si formula jaine fa adana analyze to gan thigala kan da sigi poche okay now I know the leads hana gi legi leads pam target to ge da ke to do no ham da I know the free course on shemani free course I know mo ba on WhatsApp marketing thazalani WhatsApp marketing thazal kan no da haidu obane si poche WhatsApp marketing tak thada kan da I know mo offer pishalani. This is the way to do marketing.
anything trust build ꯑꯩꯈꯣꯏ trust build ꯑꯩꯈꯣꯏꯒꯤ goal ꯗꯒꯤꯅ trust build ꯇꯧꯗꯣꯏꯅꯦ ꯅꯣꯏ ꯑꯝꯇꯪ ꯈꯜꯂꯣ ꯅꯣꯏꯗ already ꯅꯣꯏꯒꯤ client ꯅ ꯍꯪꯉꯦꯕ ꯅꯪ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯪ ꯂꯠ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯎꯔꯦ ꯍꯥꯏꯂꯦ ꯅꯪ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯍꯪꯉꯦꯕ ꯑꯗꯨ ꯍꯪꯉꯛꯄꯗ ꯅꯪꯅ explain ꯇꯧ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ what about if you send them the video directly hey you can watch this here is the guidelines ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯪꯒꯤ ꯃꯇꯝ ꯀꯌꯥꯝ ꯁꯦꯞ ꯇꯧꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯟꯅꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯤꯠ ꯃꯣꯃꯦꯟꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯤꯠ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯈꯜꯂꯣ one time just one time create ꯇꯧꯈ꯭ꯔ ꯂꯣꯏꯔꯦ anything ꯅꯪ ꯇꯧꯗꯣꯔꯦ business any service ꯑꯣꯏꯁꯅꯨ even borisकी ꯍꯧꯖꯤꯛ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤꯗꯣ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯕꯣꯔꯤꯁꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔ ꯊꯝꯕ ꯃꯇꯝꯗ ꯕꯣꯔꯤꯁꯀꯤ ꯀꯩꯅꯣꯗꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯦꯛꯁ ꯐꯥꯏꯂꯤꯡꯒꯤ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯁꯤꯒꯤ ꯍꯦꯜꯞꯐꯨꯜꯇꯤ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯅ ꯒꯥꯏꯗ ꯇꯧꯒꯅꯣ ꯁꯤꯒꯨꯝꯕ ꯐ꯭ꯔꯤ ꯀꯩꯅꯣꯝ ꯄꯤꯈꯤꯕ ꯃꯇꯝꯗ ꯕꯣꯔꯤꯁꯇ ꯀꯟꯁꯜꯇꯦꯁꯟ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯍꯣꯏ ꯁꯔ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯒꯦꯅ ꯈꯟꯖꯔꯤꯕ ꯌꯦꯁ ꯑꯗꯨꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃ ꯁꯦꯝꯈ꯭ꯔꯣ ꯁꯤ ꯄꯣꯠꯁꯦ ꯁꯦꯝꯕꯩꯗꯃꯛꯇ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯔꯒꯦ ꯅꯤꯂꯀꯥꯟꯇ ꯅꯪꯒꯤ ꯅꯦꯛꯁ ꯇꯥꯛꯁꯀꯤ ꯀꯩꯅꯣꯗꯨꯝ ꯐꯅꯦꯜꯗꯨꯝ ꯄꯨꯊꯣꯔꯛꯑꯣ Okay, sir. ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯖꯧ ꯌꯥꯏ ꯌꯥꯏ ꯁꯥꯔꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯗꯅ ꯑꯩꯒꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯉꯥꯡꯅꯔ ꯂꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯑꯦꯛꯅꯤꯁꯦ ꯀꯃꯥꯏꯅ ꯃꯦꯂꯦꯁꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯑꯗꯣ ꯃꯤ ꯍꯥꯏꯗꯤ ꯀꯣꯄꯤ ꯄꯦꯁꯄꯨꯗꯤ ꯇꯧꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯤ ꯑꯃꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯒ ꯑꯃꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯒꯁꯦ ꯃꯥꯟꯅ ꯇꯥꯔꯒꯁꯨ ꯑꯟꯁꯔ ꯄꯤꯕꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯥꯔꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯨ ꯍꯥꯏꯗꯅ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯅꯝꯕꯔ ꯂꯧꯔꯒ WhatsApp ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯦꯝꯃꯨ ꯍꯥꯏꯔ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯝꯇ ꯍꯪꯕꯤꯔꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯦꯀꯦꯟꯗ ꯄꯤꯕꯤꯌꯣ ꯅꯤꯂꯀꯥꯟꯇ ꯍꯥꯎ ꯌꯨꯇ꯭ꯌꯨꯕꯇ ꯁꯔ ꯄꯤꯔꯤꯕ ꯀꯣꯃꯦꯟꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯤꯃꯥꯂꯣꯏꯒꯤ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯕꯤꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯣ ꯅꯪ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯈꯣꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯑꯗꯨ ꯀꯩꯅꯣꯒꯤꯅꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯍꯥꯏꯕꯤꯈꯣꯕ ꯃꯣꯏꯗꯀꯣ ꯑꯩ ꯃꯦꯁꯃꯥ ꯅꯪꯒꯤꯗ ꯂꯥꯛꯀꯦꯀꯣ ꯑꯩ ꯉꯁꯤ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦꯀꯣ ꯑꯦꯅꯤꯊꯤꯡ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛꯇꯒꯤ ꯃꯦꯇꯥ ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯃꯦꯇꯥ ꯇꯤꯛ ꯈꯣꯠꯆꯜꯂꯒ ꯂꯥꯛꯄ ꯏꯃꯦꯜ ꯑꯃ ꯂꯥꯛꯑꯕ ꯄ꯭ꯂꯤꯖ ꯗꯨ ꯅꯣꯠ ꯇꯆ ꯇꯧꯒꯅꯨꯀꯣ ꯉꯁꯤ ꯍꯤꯃꯥꯂꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣ ꯀꯣꯟꯇꯦꯟꯠ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯄꯨꯔꯥ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯍꯦꯛ ꯇꯧꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯑꯦꯗꯃꯤꯟ ꯄꯨꯔꯥ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯖꯨꯒꯣ ꯆꯥꯗꯕ ꯃꯌꯥꯝꯁꯤꯡ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯣ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯦ ꯕꯖꯥꯔꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐꯖꯅ ꯆꯦꯛꯁꯟꯕꯤꯌꯨ ꯀꯅꯥꯝꯇ ꯀꯔꯤꯝ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯨꯟꯅ ꯑꯩꯅ ꯍꯥꯏꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯖꯅ ꯆꯦꯛꯁꯟꯅ ꯄꯥꯏꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤ ꯁꯦꯡꯗꯣꯛꯑꯝꯗꯣꯏꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯃꯤꯅ ꯍꯦꯛ ꯇꯧꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯑꯣꯟꯂꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟꯗꯤ ꯗꯤꯄꯔ ꯋꯤꯠ ꯗꯦꯅꯤꯜ ꯂꯩꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯂꯩ ꯗꯦꯅꯤꯜ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯕ ꯑꯃꯒ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯤꯅ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯌꯥꯔꯤꯉꯩ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯣ ꯗꯤꯂꯤꯠ ꯇꯧꯈꯤꯅꯕꯀꯣ ꯑꯗꯨꯗ ꯖꯨꯒꯣꯠ ꯆꯥꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯏꯗꯣ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯤꯗꯣ ꯃꯁꯥꯅ ꯈꯪꯅ ꯍꯦꯀꯔꯁꯤꯡꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯃꯣꯏ ꯄꯩꯁꯥ ꯇꯥꯟꯅꯕ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯂꯣꯏꯅꯃꯛ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯗꯤꯂꯤꯠ ꯇꯧꯕꯤꯅꯕ ꯃꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯔꯤꯃꯔ ꯁꯟꯗꯣꯛꯅꯕ ꯑꯗꯒꯤꯗꯤ ꯕꯦꯠ ꯀꯩꯅꯣ ꯕꯦꯠ ꯚꯥꯏꯞ ꯁꯟꯗꯣꯛꯅꯕ ꯊꯕꯛꯀ ꯇꯧꯕꯤꯒꯅꯨ ꯏꯁꯥꯅ ꯈꯪꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯃꯆꯨ ꯇꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯔꯤꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯂꯤꯡꯛꯇ ꯆꯠꯄꯤꯔꯒ ꯑꯗꯨꯒ ꯗꯤꯂꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯌꯦꯡꯉꯤꯕ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯝꯗꯣꯏꯁꯦ ꯀꯅꯥꯝꯇꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯦꯁꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯃꯦꯇꯥ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁꯤꯒꯨꯝꯕ ꯕ꯭ꯂꯨ ꯇꯤꯛ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯦꯅ ꯇꯧꯔ ꯂꯥꯛꯄ ꯄꯩꯁꯥ ꯇꯥꯟꯅꯕ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯐꯦꯛꯅꯤ ꯀꯩꯅꯤ ꯍꯥꯏꯅ ꯈꯪꯗꯅ ꯅꯣꯏ ꯑꯗꯨꯗ ꯂꯤꯡꯛ ꯑꯃꯠꯇ ꯀ꯭ꯂꯤꯛ ꯇꯧꯒꯅꯨ ꯂꯤꯡꯛꯇꯣ ꯀ꯭ꯂꯤꯛ ꯇꯧꯕꯗꯨꯅꯤ ꯃꯥꯅ ꯉꯁꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯃꯁꯥꯗꯒꯤ ꯃꯥꯡꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟ ꯄꯦꯖꯦꯁ ꯒ꯭ꯔꯣ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯥꯡꯈꯤꯕꯒꯤ ꯆꯥꯟꯁꯦꯁ ꯀꯌꯥ ꯑꯃ ꯂꯩ ꯁꯣ ꯑꯗꯨꯅ ꯆꯦꯛꯁꯟꯕꯤꯌꯨ ꯐꯖꯅ ꯁꯤ ꯃꯔꯝꯗ ꯑꯩ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯣꯏꯒꯦ ꯁꯣ ꯃꯍꯤꯁꯃꯥ ꯍꯥꯎ ꯁꯥꯔ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯗꯤꯀꯣ ꯁꯥꯔ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯉꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯃꯃꯝꯇ ꯁꯨꯝ ꯃꯤꯗꯣ ꯃꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯑꯗꯤ ꯁꯨꯝ ꯑꯩꯉꯣꯟꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯅꯔ ꯂꯩꯕꯗꯣ ꯇꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯁꯥꯔꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯃꯣ ꯅꯪꯒꯤꯁꯨꯅ ꯍꯥꯏꯈꯤꯗꯅ ꯁꯥꯔꯅ ꯑꯗꯨꯗꯣ ꯁꯦꯝꯕꯁꯦ ꯀꯔꯤꯗ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯁꯦꯝꯃꯁꯦ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯁꯦꯝꯃꯣ ꯁꯨꯃꯥꯏ ꯍꯥꯏꯔꯣ ꯑꯩꯒꯤ ꯕ꯭ꯌꯨꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩ ꯁꯤꯗꯩꯁꯦ ꯑꯩꯅ ꯇꯣꯏꯅ ꯑꯞꯗꯦꯠ ꯇꯧꯏ ꯕ꯭ꯌꯨꯇꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯀꯃꯥꯏꯅ ꯂꯧꯅꯤ ꯀꯃꯥꯏꯅ ꯀꯩꯗꯧꯅꯤ ꯑꯗꯒꯤ ꯀꯔꯤ ꯄ꯭ꯔꯗꯛ ꯁꯤꯖꯤꯟꯅꯔ ꯐꯩ ꯀꯔꯝꯕ ꯀꯣꯔꯤꯌꯟ ꯕ꯭ꯌꯨꯇꯤ ꯁꯤꯖꯤꯟꯅꯔ ꯐꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯞꯗꯦꯠ ꯇꯧꯕꯁꯤꯡꯗ ꯌꯥꯎꯅꯤꯡꯕꯁꯤꯡꯅ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯥꯛꯄꯤꯔꯣ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯁꯤꯗꯩꯁꯦ ꯑꯩꯅ ꯑꯦꯕ꯭ꯔꯤꯗꯦꯗ ꯗꯦ ꯇꯨ ꯗꯦ ꯕꯦꯁꯤꯁꯇ ꯀꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯦ ꯊꯥꯗꯩ ꯍꯥꯏꯕꯁꯦ ꯍꯥꯏꯔꯣꯕ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯑꯅꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯁꯨ ꯑꯞꯗꯦꯠ ꯀꯌꯥ ꯑꯃ ꯋꯤꯠ ꯗꯤꯁꯀꯥꯎꯟ ꯑꯦꯟ ꯑꯣꯐꯔ ꯁꯤꯗ ꯂꯣꯏ ꯂꯥꯛꯀꯅꯤ ꯁꯤꯗꯩ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯍꯥꯏ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤ ꯆꯪꯉꯣ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯪꯍꯜꯂꯨ ꯌꯥꯔꯦ ꯇꯦꯂꯤꯒ꯭ꯔꯥꯝ ꯍꯣꯏ ꯁꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯊꯝꯃꯣ ꯅꯪꯅ ꯑꯦꯕ꯭ꯔꯤꯗꯦ ꯅꯪꯅ ꯑꯦꯖꯨꯀꯦꯠ ꯅꯪꯒꯤ ꯄꯦꯁꯟ ꯑꯣꯏ ꯄꯦꯁꯟꯅꯤꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪꯒꯤ ꯄꯦꯁꯟꯅꯤꯅ ꯑꯦꯕ꯭ꯔꯤꯗꯦ ꯑꯦꯖꯨꯀꯦꯠ ꯇꯧꯕꯤꯌꯣ ꯃꯣꯏꯗꯀꯣ ꯍꯥꯏꯕꯗꯤ
skin care routine sida nang hai kanoba aidi business di sine adum like marketing ne si marketing ne ko si gi business di hauji ki internet ki generation the video marketing am darka le nang na moy takpi do je every day aigi smile routine lawi night routine si lawi hai pose moy ja tu ina to bio moy ju inspire adu nang di product lai ning pola ka du ne moy this is very important to grow your business telegram Thank you. kagino WhatsApp tadi hana nang thadagi poche ano bula kamina uba ngamoy but telegram nang hana thadagi poche moy uba ngamni so anytime sum nang repeat sum tawling ngam puti okay Hi, sir. Thank you. nilagana nang ito kinadum share to biro sir aise ani ne do karambono video amtang web do uraba sir sidai har ke ko si thamo tham tham so sidai se tawi se kai si ne ba no de same way siguma video ama khak darka tai ba siguma video ama service business owner every service business owner na hojik moigi siguma nogi ken portfolio am darka tai stage da kuman ngan manang sune coaching we gera service ko loi darka tai ba ai ju same do ne se ai ju lai du ne free sir. course nang gi free ma pham ne se lai ju stage nang na hai re ba suppose the high matam sida hook ama shame as hook se kai no hai matam suma hai na se kuman ngan mana hai re how sama hai se if you want to learn digital marketing skills nangi target se kai digital marketing la kai Digital marketing sir loina muti yauduna the affiliate marketing ahidi IGC poche sales in. So learn affiliate marketing with applicable skills, whatever na do high record and start earning from 3K to 3K to 3K to 10K a month. Haibasumba kanogum hook oiba pot ama sigi mafam je thambiro. Karigumba hook ama mina paninga da pot ama thambiro. Ko thambira matunda sigi mafam je sigi videos te kaino laka do janda nangi training do nangi sigi guidelines do laka do ne stage whatever si laka do si guidelines do laka do ne nang explain to ko do pot si de mane yeng do ne yenga matunda mane yeng ha kan de ke do kan ham da naga da kan to down chalo KMPB ade ko KMPB ade just distraction da PB ade kem le mari se jion book one on one strategy call hai ne se je nang na si strategy call thadara mane email to ga sign up to holaga se je nang chang gi na ngona form da melala ni form da melala matunda naga da form ulo amta form da namom da sidai jen le kana to ise kaino email han lo ine form domain di kana email lo ma form domain da bi thoki bi ai form domain da bi thoki but email di la ho rabane email da ho da next time retarget to bi ai this is a very clever technique aise kelendi da direct no si calendar da pore si tu calendar da samna ju ai calendar da book to nge tu calendar date am select to date am select to so date se 11:30 ha je next to si form yaw mani ba name email si jena na hai si ma exam simple o hele kai gumna na budget and everything loi hange code ke hayo me am singo like tardi budget and everything me am singo na loi mention to loi ibb yare form du nang calendar sin na ge yare weeks ki calendar sin na ge yare or nang atop sin na ge yare yam like re du schedule sin na bai da mo to ama sin na nang si book to ge yare dai nang team na call to khotlaga moi ge zoom call do ge ra dagi phone call do ge wise na nang deal do close to ge yam am simple niko yumda fam na office da fam na adum nangi laptop hangdo ga deal me am singe close to na system ne no hairi me am singe chatna bai mathau ta na bai damakta aduna quite first nangi video do ziki nangi purpose to video do masak khango nangi video do goal do masak mun na khango yan dare ko sigumba system ama zik darka lai ba koi gi ziki ai koi gi student me am da koi gi ziki team me am singe koi gi ziki keno da koi gi ziki sigi proper system ama koi gi quite first yam simple over system am darka tai nangi bio da yauna ba mina lakna nangi free training haiba free guidelines haidan thamakanda adu yenga kanda adagi di nangi advertisement mo salai re mingonda promotion bo ere DM da bo thare si me am singe adum work to do bane yan dare ko nang close to si part yan dare ko so next step ta aino je ha ka du je hꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯝꯇꯪ ꯎꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯐꯨꯜ ꯑꯝꯇꯪ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ amtang piro
ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯍꯧꯕꯩ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯎꯠꯄꯤꯔꯛꯑꯣ ꯐꯣꯇꯣ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯏ ꯀꯥꯏꯗꯦ ꯁꯤꯒꯤꯁꯦ ꯑꯩ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯤꯕꯅꯦ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜꯂꯤ ꯆꯥꯟꯅꯕꯗꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗꯤ ꯊꯥꯒꯅꯤ ꯅꯠꯇ꯭ꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯅꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯖꯅꯕ ꯂꯧꯕ ꯌꯥꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯖꯍꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯦꯝꯕ ꯉꯝꯅꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯃꯥꯅ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣꯄꯤ ꯇꯧꯕꯤꯒꯅꯨ ꯁꯤꯗꯤ ꯅꯤꯜꯂꯀꯥꯟꯇꯒꯤ ꯃꯥꯒꯤ ꯏꯔꯤꯕ ꯋꯥꯔꯗꯁꯤꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯅꯤ ꯃꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯥꯅ ꯏꯔꯛꯄ ꯄꯣꯠꯇꯨꯅꯤ ꯁꯤꯗꯤ ꯁꯤ ꯅꯠꯇꯦ ꯁꯤꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯏꯟꯀ꯭रीज ꯌꯣर profitability by 30% to 150% in 8 weeks with fearless success metrics ꯍꯥꯏꯅ ꯁꯤꯗꯤ ꯃꯥ ꯏꯖꯕꯅꯤ ꯁꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯖꯒꯗꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯒꯁꯨ ꯀꯩꯅꯣ ꯇꯧ ꯃꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯀꯃꯥꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯒꯅꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯂꯥꯏ ꯆꯦꯠ ꯖꯤꯄꯤꯇꯤ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯝ ꯂꯥꯏꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯁꯤꯖꯤꯟꯅꯔ ꯖꯦꯅꯦꯔꯦꯠ ꯇꯧꯍꯟꯕ ꯌꯥꯏ ꯏꯕ ꯍꯩꯇ꯭ꯔꯦꯅ ꯌꯥꯝ ꯈꯟꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯑꯣꯇꯣꯃꯦꯁꯟ ꯂꯣꯏ ꯂꯧꯊꯣꯛꯄ ꯂꯣꯏ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯄꯔꯄꯁꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯂꯤꯗ ꯁꯣꯔꯁ ꯑꯣꯏꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯇꯥꯔꯦ everyone ꯁꯥꯔ clear Tara sir. Yes, sir. ꯍꯣꯏ okay so ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯑꯗꯨꯅ ꯊꯝꯃꯣ ꯏꯚꯟ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯦ ꯁꯄꯣꯁ ꯀꯣꯆꯤꯡ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯨ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯨ ꯕꯠ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯋꯦꯗꯣ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯋꯦꯗꯣ ꯁꯣ ꯁꯄꯣꯁ ꯑꯩ ꯍꯧꯖꯤꯛ ꯃꯌꯨꯁꯃꯥꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯗ ꯂꯩꯒꯥꯅ ꯅꯪꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯌꯦꯡꯒꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯛꯑꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯈꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯍꯧꯔꯛꯑꯦꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯍꯧꯔꯒ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣꯕ ꯑꯩꯉꯣꯟꯗ ꯑꯝꯇꯪ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯌꯨꯇꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯗꯣꯔꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯅꯪ ꯇꯥꯔꯒꯦꯠ ꯇꯧꯁꯦ ꯀꯃꯥꯏꯅ ꯅꯪ ꯀꯁꯇꯃꯔ ꯕꯥꯏꯟ ꯇꯧꯁꯦ ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯅꯪ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯌꯨꯅꯤꯛ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯃꯥꯏꯗꯣ ꯗꯜ ꯑꯣꯏꯔꯝꯕꯒꯨꯝꯕ ꯑꯗꯨꯒ ꯑꯦꯛꯅꯤꯁ ꯃꯌꯥꯝ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯩꯗꯤ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟ ꯃꯌꯥꯝ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯗꯣ ꯇꯥꯔꯒꯦꯠꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯑꯗꯨ ꯐꯍꯟꯕꯗꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯍꯥꯏꯗꯤ ꯖꯁ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯇꯣ ꯑꯗꯨ ꯈꯛꯇꯪ ꯌꯣꯟꯕ ꯅꯠꯇꯕ ꯃꯣꯏꯒꯤ ꯃꯃꯥꯏꯗꯨꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯤꯟꯗꯨꯁꯨ ꯑꯩꯅ ꯅꯥꯜꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯒꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯦꯝꯃꯛ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯂꯩꯖꯔꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯥ ꯑꯩꯅ ꯍꯥꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯐ꯭ꯔꯦꯝꯋꯔꯛꯇꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐ꯭ꯔꯦꯝꯋꯔꯛꯇꯨꯅꯦ ꯀꯥꯟꯅꯩꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦꯕ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕ ꯌꯦꯡꯉꯣ ꯂꯣꯏꯅꯃꯛꯅ ꯈꯪꯉꯣ ꯏ ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯈꯪꯉꯣꯕꯀꯣ ꯅꯪꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯐꯝꯁꯦ ꯅꯪꯒꯤ ꯚꯦꯂꯨ ꯂꯦꯗꯔꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯠ ꯑꯃ ꯂꯩꯖꯔꯦꯀꯣ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯠ ꯅꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯠꯁꯤꯗ ꯅꯪꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯅꯪꯒꯤ ꯁꯤꯗꯩꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯑꯅꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯄ ꯃꯇꯨꯡꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯅ ꯇꯧꯕꯁꯦ ꯁꯤ ꯇꯧꯕ ꯌꯥꯏꯌꯦꯕ ꯅꯪꯅ ꯇꯨ ꯋꯦꯁꯇ ꯅꯪꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯌꯦꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯣꯟꯇꯦꯟꯠꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯁ꯭ꯇꯣꯔꯤꯗ ꯇꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯊꯝꯕ ꯌꯥꯔꯦ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯊꯝꯃꯒ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯐ꯭ꯔꯤ 30 ꯃꯤꯅꯤꯠꯁ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯌꯦꯡꯕꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯆꯪꯕꯤꯌꯨ ꯍꯥꯏꯔꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯊꯝꯕ ꯌꯥꯔꯦ 30 ꯃꯤꯅꯤꯠꯁ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯑꯗꯨꯗ ꯎꯠꯂꯅꯤꯀꯣ ꯅꯪꯅ ꯄ꯭ꯔꯣꯄꯔꯂꯤ ꯎꯠꯂꯣ ꯃꯤ ꯑꯃꯅ ꯀꯃꯥꯏꯅ ꯄꯤꯝꯄꯜꯁ ꯀꯃꯥꯏꯅ ꯐꯍꯟꯅꯤ ꯀꯃꯥꯏꯅ ꯕ꯭ꯔꯥꯏꯇꯟ ꯑꯣꯏꯍꯟꯅꯤ ꯃꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯁꯤꯁꯇꯦꯝ ꯑꯃ ꯑꯗꯨꯗ ꯎꯠꯄꯤꯔꯅꯤ ꯅꯪꯅ ꯚꯤꯗꯤꯑꯣꯁꯨ ꯎꯠꯄꯤꯔꯅꯤꯕ ꯎꯠꯂ ꯃꯇꯨꯡꯗ ꯅꯪꯅ ꯇꯨ ꯋꯦꯁ ꯇꯧꯕ ꯌꯥꯏꯑꯕ ꯅꯪꯒꯤ ꯁꯤꯁꯇꯦꯝꯁꯦ ꯅꯪꯅ ꯇꯨ ꯋꯦꯁꯇ ꯄꯨꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯗ ꯈꯛꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁ꯭ꯇꯣꯔꯤꯗꯨꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯣꯏꯅꯦꯕ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯏꯕ ꯑꯦꯟ ꯏꯐ ꯌꯨ ꯋꯥꯟ ꯇꯨ ꯖꯣꯏꯟ ꯃꯥꯏ ꯐ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯐ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟ ꯇꯧꯅꯤꯡꯕ ꯑꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯑꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯁꯤꯗ ꯄꯜꯍꯧꯒꯗꯕꯁꯦ ꯁꯤ ꯄꯜꯍꯧꯒꯗꯕꯅꯤꯀꯣ ꯑꯩꯒꯤ ꯄ꯭ꯔꯗꯛꯀꯤ ꯑꯣꯐꯔ ꯂꯥꯛꯄ ꯑꯗꯒꯤ ꯅꯪꯅ ꯄ꯭ꯔꯗꯛ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯂꯩꯅꯤ ꯑꯩꯉꯣꯟꯗ ꯀꯩ ꯐꯪꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏ ꯐꯪꯅꯤꯡ ꯇꯥꯔꯗꯤ ꯑꯩꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯡꯛ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯡꯛꯇꯣ ꯄꯤꯒꯗꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯥ ꯆꯪꯉꯛꯑꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯅꯪꯅ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯒꯤ ꯅꯔꯆꯔ ꯇꯧꯗꯣꯏꯅꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤꯗꯦ ꯅꯔꯆꯔ ꯇꯧꯗꯣꯏꯅꯤ ꯂꯦꯞꯄ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯁꯤ ꯇꯧꯏ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯤꯅ ꯀꯩ ꯐꯩ ꯁꯤꯁꯤꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯑꯩꯒꯤ ꯄꯤꯝꯄꯜꯁꯦ ꯀꯃꯥꯏꯅ ꯐꯔꯛꯏ 10 ꯗꯦꯖꯇ ꯅꯪ ꯀꯩ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯦꯚ꯭ꯔꯤꯗꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯉꯨ ꯍꯥꯏꯅꯤ ꯍꯦꯟꯅ ꯇꯝꯈꯠꯂꯛꯑꯣ ꯍꯥꯏꯅꯦꯕ ꯅꯪꯉꯣꯟꯗ ꯇꯝꯃꯤꯉꯩ ꯅꯪ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯤꯅ ꯕꯤꯖꯤꯅꯦꯁ ꯂꯦꯚꯦꯜꯗ ꯅꯪ ꯇꯝꯗꯕ ꯌꯥꯗꯦ ꯍꯦꯟꯅ ꯈꯪꯗꯕ ꯌꯥꯗꯦꯕ ꯑꯗꯨ ꯁꯤꯅ ꯇꯥꯛꯄꯤꯔꯣ ꯑꯗꯨꯗꯣ ꯑꯦꯚ꯭ꯔꯤꯗꯦ ꯅꯔꯆꯔ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯗꯩꯗꯤ ꯍꯥꯏꯕ ꯌꯥꯔꯦ ꯍꯦ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯂꯣꯟꯆ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ 50% ꯑꯣꯐꯅꯤ ꯉꯁꯤꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯁꯇꯃꯔ ꯀꯌꯥ ꯑꯃꯗꯤ ꯆꯪꯉ ꯂꯩꯈ꯭ꯔꯅꯤ ꯑꯣꯔ ꯃꯣꯏꯅꯁꯨ ꯍꯪꯉꯅꯤ ꯆꯦ ꯑꯗꯒꯤꯗꯤ ꯏꯅꯥꯎ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯥꯏꯗꯒꯤ ꯂꯩꯕ ꯌꯥꯒꯦ ꯅꯪꯒꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇ ꯅꯪꯅ ꯋꯦꯕꯁꯥꯏꯠꯇ ꯄꯤ ꯌꯥꯔꯦ ꯇꯛ ꯂꯥꯎꯅ
ꯁꯤ ꯂꯩꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤꯗꯤ ꯀꯨꯄꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯋꯣ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯩꯅ 10% ꯑꯣꯐ ꯄꯤ ꯍꯥꯏꯔ ꯀꯨꯄꯟ ꯄꯤꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯨꯄꯟꯗ ꯂꯩꯍꯟꯕꯤꯔꯣ this is the way to do marketing keeps on generating aduga nangi goal di nangi telegram community is the mise adum hengaran kamai hengaran gani nangi social media content dagi nangi social media content gi purpose ti nang na moise educate to interesting o henba aduga nangi communities build over communities build over kan nang na hojiki nangi free skincare routine gi video tu manana sembi thambi adu tari 3 ways tagi nangi lit generate to kani si je hek generate to nangi website editor nangi manung offer me am piraba me usmai mit usala hage nangi product sales to draba I mean hongduk Oi, sir. Right, tawag sir. guarantee ni si flow ne adu yole ha kana nong kai bi ha kana manung dong ngasai khalam bi ai ko value letter ha ga nangi phalan da kairak tu yi o hamti ko staircase tu yi o hamti sumai to ye thamu hamti value letter to mind the value letter to thamu hamti pricing the value letter thamu hamti ne ko value letter to le kana nong kai do bi ha kana ngasi dai combo pack thole combo pack set single cream do suppose na 300 to yolam bo to combo pack na 1400 ta pisal combo pack yo pi yare na mathang pi yare adagi nang nong hai bi yare kai kai nang mathang yam pi bi yare nangi sales to loiba na yaro haiba nang pi bi yare 30 days pimple fabagi nang lupa 49 gi video mo yon be ya there's lots of way to make money loiba sungai na yaro aina lo hello aina lambi do hairani sumai to si to bus nang ji darka leise community build to ro nangi product to puthokpa nangi product to nam da fazana khangba adu nangi community fazana semba nagu nangi content lep tam thadaba adu matam da sales to graba ina hiding sales compulsory sales to graba dai nang hindi community mapani community me am option be yare community same is kai ginu hai matam da just coaching business to mi kitana community same gani hai ba lai tiba community same i poche nangi business nangi product to zu yon bai tam da community same ni manung da nangi customer do lai tardi zudum yon duine suppose aina dik salon business to matam salon ni community same is kai matam da coaching tak na ba tiba ai offer am lak matam da ai ngasi special offer laina pigi matamda moi khara du chela ani same thing ne si po si khangdri ba si yam no ri ba man not only manipur da khade mi yam study to dri si po marketing hai moi na facebook advertising kha khal lai re moi Facebook advertising ka tana teba community shemu ba community mu gi nurture to toina nangi maram si nang na si dai akoina face brand si no wai je only coaching mi ona tak ko du khang si no ham teba nangi product gi maram da moi de educate to ba nang si kana ma nang na youtube to thoning grade manung da community manung de educate to thok ta bisu nga ro paisa pai gi thok ta bisu nga ro nangi product to hen sales to ge nangi hoi wa ngang wa ham teba educate to ba nangi mai du gi maram da nangi product gi maram da educate to adu ding ngam ni da adu to ni da di kamai grow to du no so this is for everyone puna makkine hena grow to ge haita di community semo haise community formula semo nangi return customer laina ba retention laina ba haise mayam maram lai rabane clear oi ko sigi pacha business clear oi ko Reza oire aduna sidi computer pari ki computer gi hangera adagi kari ne kana hangera mahausa ne customer litna business to biar customer fangdam yam simple oin to ko online business haraga USA da apply to formula apply to salakano nangi area do work to the formula to apply to nangi usually leiba customer do pelhal lo nangi community munung thammo ba computer gi moi de educate to ringa na sum thadari ngai si sum to ringa moi de sum nungai ba pen ba lakani the same thing lakani adu matamda moi de sum yolo haimte moi de sum yolo haim nati moi de yolo haimte ba moi na pela di mi to puda referral to wise mahausa mi to ba lakuni si wakan je khalla chalo go businessman gi mind che lo kumana ma gyan tai ko kumana ma community manung de nurture to ba to da kaido sir unta ka biyo community manung de nang nurture to ba to da nurture hai da nurture khang da wangi sir nurture to ba na tawo sir adu le pasnya di tummaga laigano hade to laigano nangi every day hadi ai war so ai no phado miss to di ai morning e chibra sa laido sidi nangi business ki nang maintain to ko to maintain to godam ne nurture jam important way paisa phange ai tu e hadi ya po di paisa aduna business kem chala ga ngam godam de hena grow to no level do chelo so aduna ne value level se mai aduna ai ni ngasi mayam da haidu se each and every one da ngasi hobu da haidu se akoi community mayam singdi mayam dai tuan hanji ai haidu se go akoi to godam se video amam loi da ma akoi agency build to goda to bo ho mi loi yaw rena
ꯁꯤꯗꯩꯁꯤꯗ ꯑꯦꯖꯦꯟꯁꯤ ꯑꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯅꯪꯅ ꯉꯁꯤ ꯍꯪꯉꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯁꯦ ꯚꯤꯗꯤꯑꯣꯁꯤꯗ ꯐꯖꯅ ꯏꯪꯂꯤꯁꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯔꯥ ꯍꯤꯟꯗꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯔꯥ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯔꯥ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯇꯧꯒꯗꯧꯔꯤꯕ ꯀꯁꯇꯃꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕꯤꯔꯣ ꯁꯦꯝꯃꯒ ꯅꯪꯒꯤ ꯐꯅꯦꯜ ꯐꯣꯔꯃꯨꯂꯥ ꯑꯃ ꯐꯅꯦꯜꯁꯦ system.ioꯗ ꯐꯅꯦꯜ ꯐ꯭ꯔꯤ ꯐꯅꯦꯜꯁꯦ ꯑꯃꯃꯝ ꯁꯦꯝꯃꯁꯦꯕ ꯊꯝꯃꯁꯦꯕ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯍꯥꯞꯀꯠꯂꯁꯦ ꯕꯥꯏꯑꯣ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯁꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯗꯨꯒ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯊꯥꯗꯔꯛꯑꯁꯦꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛ ꯇꯧꯔꯛꯇꯦ ꯌꯦꯡꯉꯁꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯪ ꯗꯤꯄꯦꯟ ꯇꯧꯒꯅꯨ ꯅꯪꯅ DM ꯇꯧꯕ ꯃꯇꯝꯗꯁꯨ DM ꯇꯧꯕꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯔꯗꯤ ꯚꯤꯗꯤꯑꯣ ꯁꯤꯖꯤꯟꯅꯔꯣ ꯔꯦꯀꯣꯔꯗꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯍꯦ this I do this and that ꯃꯥꯒꯤ ꯑꯗꯨ ꯐꯣꯔꯃꯨꯂꯥ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯀꯥꯟꯗ oh also if you like to consume my free content or consume my free training program free guidelines here is the guidelines ꯃꯦꯁꯦꯖ ꯊꯥꯗꯈ꯭ꯔꯣ ꯇꯛꯅ ꯃꯥ ꯌꯦꯡꯉꯅꯤ ꯏꯃꯦꯜ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯏꯟꯇꯔꯦꯁꯇꯦড ꯑꯣꯏꯇꯥ ꯅꯪꯗꯣ ꯏꯟꯇꯔꯦꯁ ꯅꯪꯗꯣ ꯑꯗꯨ ꯃꯇꯝꯗꯅꯦ ꯀꯣꯟꯐꯤꯗꯦꯟꯁ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯅꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯥꯛꯇꯣꯏꯁꯦ ꯌꯨꯅꯤꯛ ꯁꯦꯂꯤꯡ ꯄꯣꯏꯟꯠꯇꯣ ꯑꯗꯨꯗ ꯌꯣꯟꯕ ꯉꯝꯃꯗꯤ half deal close tꯧꯔꯕꯅꯦ half deal ꯗꯤ close ꯇꯧꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯪꯅ ꯌꯣꯟꯈꯤꯕ ꯍꯥꯏꯕꯁꯦ 50% sales close ꯇꯧꯈ꯭ꯔꯕꯅꯤ 50% ꯑꯗꯨꯗ ꯂꯥꯛꯑꯕ ꯃꯤꯁꯦ 50% ꯄꯪꯊꯔꯕꯅꯦ ꯅꯪꯉꯣꯟꯗ ꯊꯥꯖꯔꯕꯅꯦ ꯑꯗꯨꯗ ꯅꯪꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯩ ꯗꯔꯀꯥꯔ ꯇꯥꯔꯔꯣꯏꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯉꯁꯤ ꯕ꯭ꯂꯥꯏꯟꯗ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯅꯔꯆꯔ ꯇꯧꯗꯕ ꯃꯇꯝ ꯌꯥꯝ ꯆꯪꯈꯤꯅꯤꯕ ꯕꯠ ꯅꯪꯅ ꯗꯥꯏꯔꯦꯛꯠꯂꯤ ꯚꯤꯗꯤꯑꯣ ꯊꯥꯗꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯚꯦꯂꯨꯗꯣ ꯐꯪꯈꯤ ꯇꯥꯔꯗꯤ 50% ꯃꯥ ꯑꯣꯀꯦ I am interested but who is this guy ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯉꯛꯑꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗ ꯃꯥꯅ ꯖꯝp ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯂꯥꯛꯑꯕꯅꯦ ꯑꯗꯨꯅ ꯑꯗꯨ ꯖꯝp ꯇꯧꯍꯟꯕꯁꯦ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯚꯤꯗꯤꯑꯣꯗꯨꯗ ꯎꯗꯣꯏꯅꯦꯕ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯨꯅ ꯄꯨꯔꯥ ꯁꯦꯒꯥꯏꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯩ ꯇꯥꯏꯞꯇ ꯂꯩꯇꯥꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯍꯟꯈꯤ ꯇꯥꯕꯅꯦ ꯚꯤꯗꯤꯑꯣ ꯐꯅ ꯐꯖꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯨꯅ ꯃꯩ ꯍꯧꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯣꯏꯔꯝꯕ ꯅꯪꯅ ꯄꯤꯗꯣꯏ ꯚꯦꯂꯨꯗꯣ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯊꯥꯖꯕ ꯑꯗꯩ ꯅꯪꯅ ꯇꯧꯗꯣꯏ ꯊꯕꯛꯇꯣ ꯅꯪ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯃꯤꯅ ꯊꯥꯖꯔꯒ ꯅꯪꯅ ꯅꯥꯛꯇ ꯁ꯭ꯇꯤꯛ ꯇꯧꯅꯤꯡꯉ ꯐꯣꯝꯗꯣ ꯃꯦꯟꯁꯤꯜꯂꯛꯇꯥꯕꯅꯦ ꯑꯗꯨꯝ ꯂꯥꯏꯕ꯭ꯔꯥ ꯂꯥꯏꯗꯕ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯂꯥꯏꯕ꯭ꯔꯥ ꯁꯤ ꯅꯪ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯐꯣꯔꯃꯨꯂꯥꯗ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯀꯔꯝꯕ ꯈꯦꯠꯅꯔꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯋꯔꯛ ꯇꯧꯒꯅꯤ ꯍꯥꯏꯔꯣ ꯁꯥꯔ ꯁꯤꯅ ꯍꯦꯟꯅ ꯇꯧꯔꯅꯤ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯆꯦꯟꯕ ꯍꯥꯏꯔꯣ ꯑꯝꯇ ꯁꯤꯅ ꯇꯧꯔꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯇꯧꯔꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯥꯝ ꯂꯨꯅ ꯈꯜꯂꯝꯕꯗꯣ ꯁꯤꯅ ꯌꯥꯝ ꯊꯤ ꯂꯥꯏꯊꯣꯛꯑꯦ ꯑꯦꯛꯖꯦꯛꯠꯂꯤ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯣꯏꯅ ꯆꯠꯂꯁꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯪꯁꯨ ꯕꯤꯗ꯭ꯌꯥꯅꯟꯗꯒ ꯇꯥꯟꯅꯔꯣ ꯀꯅꯥ ꯚꯤꯗꯤꯑꯣ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯅꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯂꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯅꯕ ꯁꯦꯝꯃꯣꯕ ꯁꯥꯏꯂꯦꯁ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪꯁꯨ ꯅꯪ ꯐꯤꯠꯅꯦꯁꯇ ꯆꯪꯒꯦ ꯐꯤꯠꯅꯦꯁꯀꯤ ꯑꯗꯒꯤ ꯇꯦꯟꯅꯤꯁꯟ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯤꯒꯦꯕ ꯅꯣꯏꯕ ꯅꯪꯅ ꯇꯦꯟꯅꯤꯁꯟ ꯅꯪꯅ ꯍꯥꯏꯌꯦꯕ ꯅꯪ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯂꯩ ꯅꯪꯅ ꯍꯥꯏꯔꯦ ꯑꯩ ꯐꯤꯠꯅꯦꯁꯇ ꯅꯪꯁꯨ ꯐꯤꯠꯅꯦꯁꯇ ꯆꯪꯉꯦ ꯅꯪꯒꯤ ꯖꯤꯝꯒꯤ ꯑꯩ ꯎꯔꯦ ꯅꯪꯅ ꯋꯔꯛꯑꯥꯎꯠ ꯇꯧꯕꯗ ꯑꯩ ꯅꯍꯥꯟ ꯊꯥꯒꯠꯂꯛꯄ ꯑꯩ ꯎꯏꯕ ꯁꯣ ꯅꯪꯅ ꯍꯥꯏ ꯅꯪ ꯑꯩ ꯖꯤꯝꯒꯤ ꯐꯤꯠꯅꯦꯁꯀꯤ ꯂꯥꯏꯟꯗ ꯆꯪꯒꯦ ꯍꯥꯏꯔꯦ ꯅꯪ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯏꯝꯄ꯭ꯔꯨቭ ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯑꯩ ꯅꯪꯒꯤ ꯂꯝꯕꯦꯜ ꯇꯥꯛꯀꯦ ꯑꯩ ꯅꯪꯒꯤ ꯂꯝꯕꯦꯜ ꯁꯦꯝꯕꯤꯒꯦꯕ ꯑꯁꯦꯡꯕ ꯁꯦꯝꯕꯤꯒꯦ ꯑꯩ ꯁꯦꯝꯕꯤꯒꯦ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯂꯥꯛꯅꯕ ꯐꯤꯠꯅꯦꯁ ꯅꯪꯗ ꯐꯖꯅ ꯍꯥꯟꯅ ꯑꯁꯦꯡꯕ ꯇ꯭ꯔꯦꯅꯔ ꯑꯃ ꯍꯥꯟꯅ ꯑꯣꯏꯔꯛꯈꯣꯕ ꯍꯣꯏ ꯁꯥꯔ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯪꯅꯤꯡꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯇꯥꯟꯅꯁꯦꯕ ꯕꯔꯅ ꯐꯤꯠꯅꯦꯁꯀꯤ ꯂꯥꯏꯟꯗ ꯁꯦꯝꯃꯛꯀꯦ ꯃꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯒꯦ ꯑꯗꯒꯤꯗꯤ ꯍꯦꯜꯊꯀꯤ ꯂꯥꯏꯟꯗ ꯆꯪꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯒꯦꯕ ꯑꯩ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯐꯪꯅꯕ ꯂꯝꯕꯦꯜ ꯄꯨꯔꯥ ꯇꯥꯛꯀꯦꯕ ꯍꯥꯏꯂꯦꯁ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯄꯤꯒꯦꯕ ꯑꯩ ꯀ꯭ꯂꯥꯏꯟ ꯐꯪꯅꯕ ꯂꯝꯕꯦꯜ ꯇꯧꯕꯇꯕꯨ ꯅꯣꯏ ꯅꯨꯄꯥ ꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯋꯥ ꯉꯥꯡ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯣꯏ ꯅꯁꯥꯅ ꯀꯣꯆ ꯇꯧꯔꯤꯕ ꯅꯁꯥꯅ ꯊꯥꯖꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯀꯣꯟꯇꯦꯟꯁꯦ ꯃꯩ ꯍꯣꯟꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯐꯣꯔꯃꯨꯂꯥ ꯐꯖꯅ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯇꯝꯗ ꯖꯔ ꯖꯔ ꯄꯥꯏꯁꯤꯜꯂꯛꯀꯅꯤ and you can make money. This is the formula, man. This is the formula. Value ladder ꯈꯪꯉꯦ ꯑꯗꯨꯅ value ladderꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯇꯥꯗꯕ ꯃꯤ ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯀꯩꯔꯥꯛ ꯅꯠꯇꯦꯀꯣ ꯁꯤꯅꯤ ꯍꯥꯏꯔꯛꯀꯅꯨ ꯀꯩꯔꯥꯛꯅꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯐꯣꯔꯃꯨꯂꯥꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤ ꯂꯩꯕ ꯁꯦꯝ ꯐꯣꯔꯃꯨꯂꯥ ꯇꯥꯛꯁꯟꯅ ꯑꯃ ꯇꯥꯛꯈꯤꯕ ꯔꯤꯄꯤꯠꯇꯨ ꯇꯥꯛꯄ ꯂꯩꯕ ꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯕ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤ ꯍꯥꯏꯕꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨ ꯈꯪꯉꯝ ꯇꯥꯔꯗꯤ ꯅꯪꯅ ꯁꯤ ꯁꯔꯚꯤꯁ ꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯇꯥꯔꯒꯦꯠ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤ ꯅꯪꯒꯤ ꯏꯟꯀꯝ ꯁꯣꯔꯁꯅꯦꯕ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯂꯤꯗ ꯖꯦꯅꯔꯦꯠ ꯇꯧꯕ ꯃꯤ ꯂꯥꯛꯄ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯂꯥꯛꯄꯅꯦꯕ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯂꯩꯇꯅ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗꯒꯤ ꯂꯥꯛꯑꯒ ꯁꯤ ꯄꯣꯠꯁꯦ ꯀꯟꯚꯔꯠ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄꯩꯁꯥ ꯂꯥꯛꯑꯅꯤ ꯁꯣꯏꯗꯅ ꯄꯩꯁꯥ ꯂꯥꯛꯑꯅꯤ ꯗꯤꯜ ꯇꯧꯕ ꯉꯝꯃꯅꯤꯅ ꯄꯩꯁꯥ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤꯅ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯃꯛꯑꯅꯤ ꯑꯗꯒꯤ ꯀꯥꯈꯠꯄ ꯉꯝꯃꯛꯑꯅꯤ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯄꯣꯠꯇꯣ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯅꯣꯏ ꯅꯁꯥꯅ ꯐꯣꯔꯃꯨꯂꯥꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯨ ꯆꯪꯗꯣꯔꯤ ꯄꯣꯠꯇꯨ ꯀꯩꯅꯣ ꯅꯣꯏ ꯅꯁꯥꯅ ꯍꯥꯟꯅ ꯐꯖꯅ ꯀ꯭ꯂꯦꯔꯤꯇꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯔꯤꯁꯦ anyone ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯤꯅ ꯗꯤꯁꯀꯁ ꯇꯧꯕꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯜ ꯇꯧꯔꯤꯕ ꯑꯦꯖꯦꯟꯁꯤꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯁꯦꯝꯃꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯦꯕ ꯑꯩ
video editing ki coaching pi gi hai tari video editing ki coaching ki maram da nang explain to ngasai ke hai introduction hook and then next up nangi consultation adi nang service pi gi hai tari service introduction then nangi service ki maram da explain to nang to dusi kaino kari kari kya content edit to bino kamai to bino adu ga nangi version ahum khai to piro version amana kaino version amana basic pro premium value level pusalo five as a basic log hana mina basic level pro level mina pro level premium level mina premium level nan pricing ni mana explain to gravani adu mafam do da poro adu gi mari do samna hala kan free da sangallo free content consume to holo adu musu nangi premium pro da yuan ba holo ya sima clear way next fitness kangbu ne kedawani fitness wera kanda nasagi workout routine ina kamai workout to wi kaido wi have to gi fitness ki program amana na free course ama 30 minutes ki free training ama pibiro adu na guidelines down adu na kayong pi nana kay PDF download to ge hai tari PDF ki option am download option am bibiro PDF download to holo PDF download to nang kay doge community join to biro hai community thamo nang isu community manung chang halo duga nang fitness manung is free community manung every day nurture to fire ya this is the way to do marketing adagi di esai da e-commerce kangbu gina nangi pusala kadaba lead kangbu da nangi content dai pusalo nangi content gi lead changala madu da coupon pithu nangi e-commerce tu matu skin care ngata oini have like skin care na tab kangbu na coupon code kum pithu adagi di discount pithu 50 sima gan dai ko haija Taisa. 50% off pithu adagi di hang yausang lakan yausang gi offer pithu diwali lakan diwali offer pithu adu mo ma'am thung community mo ne ko generate to like to sajid gan da ta dabra Taisa. community formula se am darka ta adu khumanga mai ni ngasi piram yo formula se ko nangna sabuk phasan tawba adu aina haidu se kan drama sabuk to ai gi mai chok da sabuk to ko aina haidu Hoi tawri sir. ngasi ai khodo yam sakot putani ngasi gi account hack to ga ngasi thadagi po ai ngonda hauji bo ai ngonda han tawri lai po na dubu aina tamne ai sidiyam khanjan lai bo ne aduna ai mai chok da to ko fazana to nangi structure da fazana palu nang growth nangi business da fazana grow la kan ai haji DM to ro habi mota lead sa kita to gono DM to ro pesa ta nam lambel ta habi mota hey what's ai gi si content ji yengo DM to ro kan DM to ro hayo DM to ro kan nangi so ji yengo sign up to ro hai interest at the form do la mela lo kana no kai lo kan nangi po to explain to ro pura work to shiba gen daro ta bra Nushiba unmute to nilaganda How sir? Nushiba ta ya ta de gen ta de I see them. so proper structure is important proper structure yaudra the business to bushing area ngasi aina high formulas because everyone manipur da laigera north east da laigera adagi di america da laigera client amaga work to gera problem fadana minimize program any business which minimize program nang explain the video on tham nang Facebook advertisement chalai adu pusal over grow to we to de on higher Ellen Tabi bro Ellen Taisa. Sana ay tazi. Ay kaya mapanda like bigay off to. Bisuna ta bro tabi the bro Bisuna tabi the bro Taisa. Sigi Bisuna ki apply to we are formula Bisuna ki hoji set na ribu Bisuna ki hoji institute na tro kido Sir, nasagido ay dukaan sa. दुकान इंस्टीट्यूट की टाइप चलाई नहीं तरह दुपो तो Institute ji kanone. Mentally institute na chalaibang ngamji. Do adom do focus tawning da crash. बस मी तक भी इंट्रो कंप्यूटर गुम्बई लेसन तक भी इंट्रो Tai ay sana takti oza thame. अदुने ai हाइजे अदु फॉर्मूला ngasa ai हाइजे की फॉर्मूला तो अप्लाई तो मतलब विश्वनाथ की ऑनलाइन दगी सु क्या ama generate ro kada फॉर्म ने अदु की वीडियो ama थम की मतलब आयो न चतुरो बने अदु यंग साइ ai उ हो बने अदु ने हाइ ai उ हो बने एंटरप्राइज Nushiba gen darbo ta bro Taisa.
ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯏꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯒꯤ ꯑꯦꯖꯦꯟꯁꯤ ꯍꯧꯗꯣꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯀ꯭ꯂꯥꯏꯟ ꯐꯪꯒꯗꯒꯦ ꯑꯩꯒꯤ ꯄ꯭ꯔꯣꯄꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩ ꯀꯥꯟꯅꯒꯗꯣꯏꯅꯣ ꯑꯗꯒꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯗꯣꯏ ꯚꯦꯂꯨꯁꯤ ꯀꯃꯥꯏꯅ ꯎꯠꯀꯗꯒꯦ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯤ ꯈꯔ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯁꯥꯔ ꯑꯗꯨꯗꯨꯒ ꯁꯥꯔ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟꯁꯦ ꯍꯥꯏꯗꯤ ꯍꯨꯛ ꯐꯪꯅꯕꯁꯦ ꯁꯥꯔ ꯍꯨꯛ ꯇꯧꯅꯕꯁꯦ ꯀꯃꯥꯏꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯅꯤ ꯁꯥꯔ ꯍꯨꯛ ꯇꯧꯅꯕꯁꯦ ꯀꯃꯥꯏꯅ introduction ꯇꯧꯅꯤ ꯍꯥꯏꯔꯣ ꯍꯨꯛ ꯇꯧꯅꯕꯁꯦ ꯅꯪꯅ ꯍꯥꯏꯔꯣ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦꯕ ꯁꯄꯣꯁ ꯑꯩꯉꯣꯟꯗ ꯍꯨꯛ ꯇꯧ ꯍꯥꯏꯔꯦꯕ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏ ꯁꯤꯅꯦꯕ ꯁꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯍꯥꯏꯔꯅꯤ ꯑꯩꯒꯤ ꯃꯤꯡ ꯗꯦꯅꯤꯜ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣ ꯑꯩꯒꯤ ꯃꯦꯟ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯀꯃꯥꯏꯅ ꯁꯄꯣꯁ ꯑꯩꯒꯤ ꯁꯤꯒꯤ HAUꯒꯤ ꯃꯔꯝꯗ ꯕꯤꯜ ꯇꯧꯔꯦꯕ ꯑꯩꯅ ꯍꯥꯏꯔꯦꯕ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯒ ꯃꯤ ꯑꯃꯅ ꯑꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯖꯤꯔꯣꯗꯒꯤ ꯍꯧꯗꯣꯛ ꯇꯥꯔꯁꯨ ꯀꯃꯥꯏꯅ ꯃꯥꯅ ꯃꯟꯊ ꯑꯃꯗ ꯊꯥ ꯑꯃꯗ 10K to 15K 20K 30K 50K ꯀꯃꯥꯏꯅ ꯇꯥꯟꯕ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯣꯔꯠꯇ 30 minutes ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯨꯛ ꯑꯃꯅꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯗꯣꯔꯕꯅꯦꯕ ꯑꯗꯨꯅ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯨꯛ ꯑꯃꯅꯦꯕ ꯁꯣ ꯍꯨꯛꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯍꯨꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯕꯣꯔꯤꯡ ꯆꯨꯔꯒꯗꯤ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯄꯣꯁ ꯍꯥꯏꯔꯦ ꯐꯤꯠꯅꯦꯁꯇ ꯍꯥꯏꯔꯁꯦꯕ 60 day ꯀꯩꯅꯣꯗ 30 days transformationꯗ ꯀꯃꯥꯏꯅ ꯀꯔꯤ ꯑꯦꯛꯁꯔꯁꯥꯏज ꯇꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯕꯥꯏꯁꯦꯞꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠ ꯅꯪꯒꯤ ꯆꯦꯁ ꯅꯪꯒꯤ ꯂꯦꯒꯁ ꯅꯪꯒꯤ ꯋꯥꯔꯛꯑꯥꯎꯠ ꯔꯨꯇꯤꯟꯁꯦ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅꯪ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯌꯨꯝꯗ ꯅꯦꯆꯔꯦꯜ ꯋꯥꯔꯛ ꯅꯦꯆꯔꯦꯜꯗꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯔ ꯂꯥꯎꯆꯤꯡꯈ꯭ꯔꯅꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯈ꯭ꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯌꯣꯟꯁꯤꯟꯕ ꯌꯥꯔꯦ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔ ꯑꯃꯨꯛ ꯌꯣꯟꯁꯤꯟꯕ ꯌꯥꯔꯦ 20-30%ꯗ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯁꯟꯈꯤ ꯌꯥꯔꯦ ꯑꯃꯨꯛ ꯃꯤꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯃꯤ ꯋꯥꯈꯜꯗ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯦꯕ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯣꯏꯁꯦ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯀꯩꯅ ꯆꯦꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯂꯤꯡ ꯍꯥꯞꯄꯒ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩ ꯈꯟꯅꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣ ꯃꯤꯉꯣꯟꯗ ꯄꯣꯠ ꯌꯣꯟꯁꯤꯟꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯣꯟ ꯇꯥꯕꯅꯦ ꯃꯁꯥꯅ ꯑꯗꯨꯒꯤ ꯃꯥꯏꯟꯗꯣ ꯂꯩ ꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦ ꯄ꯭ꯔꯣꯃꯣꯁꯟ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯍꯥꯏꯁꯦ ꯁꯤꯅꯦ ꯅꯪꯅꯁꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯗꯣꯛ ꯇꯥꯔꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯦ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯗ ꯄꯤꯔꯤꯗꯣ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨ ꯌꯣꯟꯕꯤꯌꯨꯅ ꯑꯦꯛꯁꯄꯣꯖꯔ ꯄꯤꯗ ꯄꯩꯁꯥ ꯄꯤꯊꯣꯛꯏꯅꯦꯕ ꯂꯣꯏꯅꯃꯛꯅ ꯇꯧꯕꯗ ꯑꯗꯨ ꯄꯣꯠꯇꯨꯗ ꯅꯪꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯤꯉꯣꯟꯗ ꯄꯣꯠ ꯌꯣꯟꯆꯜꯂꯛꯑꯦ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯅꯦꯝꯕ ꯀꯣꯟꯁꯦꯞ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯗꯕ ꯃꯤ ꯑꯃꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯗꯕ ꯃꯤ ꯑꯃꯅꯦ ꯅꯪꯅ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯂꯩꯗꯨ ꯀꯩꯅꯣ ꯗꯨꯀꯥꯟꯗ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂ ꯆꯪꯉꯒ ꯂꯩꯔꯨꯏꯗꯨ ꯀꯩꯒꯤꯅꯣ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯎꯠꯂꯛꯑꯀꯥꯟꯗ ꯆꯪꯉꯒ ꯂꯩꯔꯨꯏꯅꯦꯕ ꯁꯨ ꯅꯪ ꯗꯨꯀꯥꯟꯗ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯥ ꯀꯩꯗꯧꯕꯩꯅꯣ ꯁꯤ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯀꯣꯟꯁꯦꯞ ꯁꯤꯒꯨꯝꯕ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯝ ꯎꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯕ꯭ꯂꯥꯏꯟ ꯑꯣꯏꯔ ꯂꯩꯁꯦ ꯑꯩꯈꯣꯏꯗ ꯍꯩꯄꯥ ꯁꯥꯔꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯖꯦ ꯍꯩꯄꯥ ꯁꯥꯔꯒ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯊꯔ ꯂꯩꯍꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤꯅ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯃꯥ ꯌꯣꯜꯂꯤ ꯁꯤ ꯌꯣꯟꯁꯤꯜꯂꯛꯑꯅꯤ ꯑꯔꯦ ꯚꯥꯏ ꯅꯪꯁꯨ ꯌꯨꯇ꯭ꯌꯨꯕꯔꯗꯨꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯅꯦ ꯂꯩꯗꯕ ꯄꯣꯠꯇꯨ ꯅꯪ ꯁꯄꯣꯁ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔ ꯌꯣꯟꯁꯤꯜꯂꯛꯑꯦ ꯃꯥꯅ ꯃꯁꯜ ꯕ꯭ꯂꯦꯁ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯁꯜꯂꯛꯑꯦꯕ ꯃꯁꯜ ꯕ꯭ꯂꯦꯁ ꯌꯣꯟꯁꯤꯜꯂꯛꯄꯗꯣ ꯃꯥꯒꯤꯗꯒꯤ ꯂꯩꯔꯗꯤ 10% ꯑꯣꯐ ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯐꯔꯦ ꯅꯪ ꯑꯗꯨ ꯂꯩꯗ꯭ꯔꯁꯨ ꯃꯁꯜ ꯕ꯭ꯂꯦꯁꯀꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯂꯩꯗꯣꯏꯅꯦꯕ ꯃꯥꯗꯔꯅ ꯐꯥꯗꯔꯅ ꯂꯥꯛꯑ ꯅꯪꯒꯤ ꯃꯁꯜ ꯕ꯭ꯂꯦꯁ ꯅꯪ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯂꯪꯁꯤꯜꯂꯛꯀꯗꯕꯗꯤ ꯂꯩꯇꯦꯕ ꯂꯩꯔꯨꯗꯣꯏꯅꯦꯕ ꯁꯣꯏꯗꯅ ꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯏꯟ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯕꯩꯅꯦꯕ ꯂꯩꯗꯣꯏꯅꯦ ꯃꯤꯅ ꯍꯥꯏꯁꯦ 10% ꯑꯣꯐ ꯇꯧꯕꯤꯌꯦ ꯂꯩꯔꯨ ꯍꯥꯏꯕꯅꯦꯕ ꯑꯩꯉꯣꯟꯗ ꯂꯩꯖꯧ ꯍꯥꯏꯕꯅꯦꯕ ꯂꯩꯅꯤꯡꯗꯗꯤ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯁꯦ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯅ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯤ ꯃꯁꯜ ꯕ꯭ꯂꯦꯁꯀꯤ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂꯣ ꯑꯦꯃꯥꯖꯣꯟꯗꯩ ꯆꯠꯂ ꯂꯩꯔꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯗꯤ ꯄ꯭ꯔꯗꯛꯇꯤ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯀꯅꯤ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯩ ꯄ꯭ꯔꯗꯛꯁꯨ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯁꯟꯗꯣꯔꯛꯀꯅꯤꯕ ꯑꯩꯁꯨ ꯅꯠꯇ꯭ꯔꯣ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯣ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯈꯨꯄꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯃꯥ ꯑꯣꯏꯅ ꯅꯪꯅ ꯊꯧꯔꯛꯏ ꯑꯩꯁꯤ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯑꯩ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯤꯅꯤ ꯍꯥꯏ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯁꯦꯝ ꯊꯤꯡꯅꯦꯕ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯅꯦꯕ ꯁꯣꯏꯔꯤ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯤꯁꯦ ꯑꯗꯨꯗꯅꯦ ꯈꯪꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯉꯥꯎꯕ ꯃꯤ ꯌꯥꯝ ꯂꯩꯔꯤꯕ ꯃꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯄ꯭ꯔꯗꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏ ꯍꯪꯕ ꯃꯤꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯁꯤꯗ ꯃꯣꯏ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯑꯗꯨꯗꯣ ꯈꯪꯉꯣ ꯍꯥꯏꯕꯅꯦ ꯃꯤꯅ ꯇꯥꯜꯂꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯗꯨꯗ ꯑꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯣ ꯗꯦ ꯑꯥꯔ ꯊꯥꯎꯖꯟꯁ ꯑꯣꯐ ꯋꯦꯁ ꯇꯨ ꯃꯦꯛ ꯃꯅꯤꯅꯦꯕ ꯂꯩꯔꯤꯁꯦ ꯊꯥꯎꯖꯟꯁ ꯑꯣꯐ ꯋꯦꯗ ꯃꯜꯇꯤꯄꯜ ꯏꯟꯀꯝꯁꯦ ꯂꯣꯏ ꯆꯤꯡꯊꯣꯛꯄ ꯌꯥꯏꯑꯕ ꯍꯩꯔꯗꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝꯁꯦ ꯂꯣꯏ ꯕꯛ ꯕꯤꯜ ꯇꯧꯕ ꯌꯥꯏꯑꯕ ꯕꯠ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯑꯕ ꯅꯪꯅ ꯃꯤꯁꯦ ꯁꯤꯅꯦ ꯃꯤ ꯀꯣꯛꯁꯦ ꯑꯩ ꯂꯣꯏ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯁꯨꯝ ꯍꯥꯏꯔꯛꯏꯅꯦꯕ ꯁꯨꯝ ꯈꯪꯖꯟꯕꯤꯌꯣꯕ ꯅꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯐꯖꯅ ꯑꯦꯖꯨꯀꯦꯠ ꯇꯧꯒꯦꯕ ꯃꯤ ꯈꯔ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯤꯗꯨ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯌꯣꯟꯅꯕꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯌꯨꯁꯃꯥꯟ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯌꯣꯟꯅꯕꯅꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯑꯗꯣ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯀꯩꯝ ꯀꯤꯌꯨꯅꯣ ꯃꯥꯅꯤꯒ ꯑꯩ ꯄ꯭ꯔꯗꯛ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯤꯁꯦ ꯄ꯭ꯔꯗꯛ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯩꯗꯧꯕꯩ ꯁꯦꯝꯗꯣꯏꯅꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯀꯩꯅꯣꯗ ꯃꯣꯏ ꯃꯥꯔꯀꯦꯇꯤꯡꯗꯣ ꯈꯪꯗꯕꯒꯤꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯤꯁꯤ ꯀꯩꯅꯣ ꯅꯣꯏ ꯑꯗꯨ ꯈꯪ ꯇꯥꯔꯗꯤ ꯃꯣꯏ ꯇꯧꯔꯝꯃꯅꯤꯕ
ngasi ai clear ho ni ko si poche hai pa sami ni hai ka du ne ba community sem nang pot yo na ba ne nang adu to na ba mai community chang ni po yon jalak nang chang ning ga di chang no don't go there it's not safe safe oi de bro chang no ki da tho ya na to mom da lai bro chang ning ga di chang nang lai ning ga di pa du di chang nang ga thong na te du bo to apa ma mi kyam lai na adu hai pa sami yam yo ki ni ba hai pa sa po to moi khang da ba ni cheng na khang da ba ni ai community that's my problem nang di problem te nang yawang da yaw kan aduna si po se no je thok tu ga ai hai ori ne kai no moi ha tu je moi marketing khang da ba gi business ki maram de khang da ba gi promotion to ba khang da ba gi ne to du mem sin ado mini hai angkul wari ko gi advertisement every day advertisement to mini complaint comment pi ba nangi advertisement ji yeng ba do ware hai ba mongona du meter oi bro oi de ba adu pa ma mi sing lai ri mem sin sidi judgment ji dum lai du ne khang da mi gi tek ne khang da mi gi mind di khang ne dum lai ni khang da mi gi mind di dum kai ne lai ni ham dam da dum gai ta re sidai si thok kan si bu tang yau ge hai ba khan khal lai du ne ba su gi wang ma da si lai ha di su u ba na te ba mo gi mind sini yam danger oi je sini yam danger oi je ko adu na ngasi aina hai ri ba formula si di ko work to do formula ne ba da work to do formula ne kai no da it works for me ai gi da work to formula ne me da work to kai no da already ai gi youtube te generate oi me am sing adigi matang generate oi me am sing trust build oi me am sing si kai no da si trust ne si nang gi thong hang du ini gateway ma hang du ini it's very important aina ha to amuk tang to tàu được bớt rồi tàu được ông tàu đấy tàu được bớt rồi tàu chỉ tàu anh ấy còn năng business tập pan nó tầm đó à dù nó mà tháo sai đó pricing game tăng form làm pan thua gì pricing structure làm pan thua video om xem gì phải năng học gì English tập what liking cái gì Manipur at least hay tiếng ấy gì Manipur han target tàu go Manipur han marketing game sao tàu à experience đang cắt đâu kamai tàu kiểu năng gì why gì kamai đấy năng gì mình hàng cái đó ba cái logo đấy cái tàu cái hay cái đó năng gì video đó muốn tháo riêng hàng đâu kyamu yamna nan gyum kyamu yamna fazana program to gyum kyamu yamna gen tai ko ai je dinesh gen dinku gen tabra dinku gen tabro Sa tai. aruna value ladder masa khango ngasi gi formula je ni haizu no gi business of the client fang den le yo mem sing je soidna client fang dur ban soidna noina video sida fadana noina video sida bsl to ba hitar video sales sigi poje hitar di noina yaraban video marketing he hairaba done video marketing ne hojik darkaya mai je video marketing hojik kwai choba marketing ne kai no video marketing video se push to ba hiringa yare video se push to ba hiringa nang grow dum wakala kuma je gyan tabra ta dabra ꯇꯥꯏ ꯁꯥꯔ gyan tayo ꯑꯩ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯌꯥꯝ ꯇꯧꯅꯗ꯭ꯔꯦ ꯁꯤꯅꯦ ꯁꯥꯔꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯇꯣ ꯒ꯭ꯔꯣ ꯑꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯧꯅꯗꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯍꯧꯁꯤ ꯁꯤꯅꯤ ꯁꯥꯔꯅ ꯍꯥꯏꯁꯦ yes anu to ibai mahutta video in thajalo recording in thajalo magi problem solution da focus to phangi phang dem ta haidin dinesam da apply to ngasi dai na ire go la matha sa lai do sumai to rose suppose nang na ingonda explain to ibani ai ngasi bi real formula ma ha ge nang ai ga se suppose nang na ingonda kaino nang na nilakanta da ha se nang na nilakanta da ha re my business alai lai bizda nang na changi ba nilakanta da chang kanda nang na nilakanta da message thai ba ai bro nang idam dai shi toge hai ba siga nang na adu hai ju ken kai de nang na sumai hai ba di kai ge nilakanta oigera amo oigera anyone oigera ai oigera nang na study khar to thue kai de no magi weak points kari de no ma chi thari magi sales magi loi chikale mai research story khar research story magi kai de kari shoi kari da mai bullet points la yeng thue matung da nang na video am seme or nang na recording voice recording am tore hi brother hi nilakanta adagidi hi Biswanath, hi Shima, torana hi alpes torana thajal le.
So I nangi si go through tawre yam fazai nangi si lere but I know the happening ba si mam like si just mind to tari si to tari kamai to tari bro si have to like tari any yengo ta engon na sa in team to engon da phang ba kitang wagi si mafam je si kitang engon da aina hapa ga di hena so engon da su ngai ni as a customer moina aina yeng ba matam da aina si le hena problem ama solve to tha ta di mana yeng ba matam da sing na mana su khau tu wai for the sense of humor the mana study notice to ni oh si mi je genuine oini hai bot adai nang na to be relationship che kamai shem bi na shem bi je okay ai nang gi nang jam interested way brother nang gi wari shwai to bu sine ha nang wari sana ro nang gi sales kadi kamai to revenue kamai to nang gi business am interesting way wari sa kem palu gi nang to do service to kem palu gi no just wari shaw nang ni sine swai to nang gi jam interesting way nang to report se swai to nang chai ga mu shuru ke to po kolak pa nang kana kamai to ke wari shum shaw smoothly wari shaw sa kan da mazu hankani soidana hankani mazu mara ego wang the real businessman mo itade hey thank you man thank you bro even me si haya kana but by the way nang kamai na ifang no kai hang to your kani aseng businessman hankani soidana hankani ba phang kani de nangi si kamai to no hang ko mata na hai oh I should sing na hai ga di I should high ticket sales ni mane ai ta sing na hai ga di ai na to je business owner na ga dil to ga sales close to ga commission website ta da khole cái hai nó hai về even so phagi về cái nó hai đó what ini koi hai je relationship am shema ini na do hai về do even sometimes even ai nang product so I'm interested way what about if I generate more sales for you and you give me 10% ka hai na the relationship to shema abane shema matam da mana hai kani that's fine hai matam da okay if I say ai gi ai to we post na wari sana kan da by the way if you are interested I know na si ai na to we service si interested ko ken wasna pirak ke hai nang yeng han matam da matam chang ni ko ta ong da lotion ya ko de na adu ai khu da pak phang ge ha du wa kan su phang wai du kan de ke na high ticket ni matam chang pon thaja ba trust build to bu chang ni adu mai wai sharak ta di yam teng yeng wo kyam tiam genuine oi nang do adu thada ba mi ju khang ne de yeng kan da mana ngasi thada be nongala tha be na video do nongala tha be wari du ngatang message sanam da kuina gani nongala tha be ken gap lite nang tha be relationship to build to ne bani follow to na re follow to na re de ne bani relationship seme de magi instagram da nang like nung to bi na de gi hore ne bani relationship build to hore ngasi mo phang de ta so heng di phang du ne ba wari to re da gi nang na video sales letter ga mong na thajale kana mana ga yeng de impress ho ken ne bani trust build to ta di sometimes zoom call the wai sana je kai sana kana de di adu in nurture to no 20 days sang be but adu gi 20 days to it's going to worth it. It's going to worth it. I do 20 days to transform to do but I one day the low client from you. Relationship is my shame with them. Relationship, let's build relationship. Target to wujib. I push apa men target to wujib. Let's build relationship. Adu ita di sales to do banin. Adu na ngasi dagi anyone no ego lo tho. Kana gumna kari gum kana ba thabam to am tadi. Follower yam ge yam Manipur gi we notice ki we changjal lo. Follow to hi bro. Love it, man. Whatever you are doing, I'm so proud of you, man. Message Hazalo. Nangi kana bu utadi. Sana connection to what they ma hire can message Sara can hala can de connection. Why some message sana can gabriel tell us why sana connection shame over. Connection shame can one day something is going to happen. But genuinely, only nangi client, I client sit to hadn't to one. Do the pot take do hand that. I don't want to so matang yaw ne. Kali isi mo mayam sing na mayam yak sa dati. Si mo amam la avoid to gidu ne. So do not stand out with how to relationship that focus to it. What serious high relationship that focus to it. Relationship built to it. Genuine feedback to you. Mayusmana Nagaland gina biduna genuine feedback. You halay na true. Mane sir. Thank you. Genuine feedback is very important. Genuine feedback tinaro, loinaro, magi support ro. Zoom call soidram. Aina numa hꯧꯖꯤꯛꯁꯨ ꯃꯦꯁꯦꯖ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯅꯣꯡꯃ ꯗꯨꯕꯥꯏꯒꯤ ꯀꯝꯄꯅꯤ ꯑꯃ ꯃꯦꯁꯦꯖ ꯊꯥꯅꯩꯕ ꯃꯦꯁꯦꯖ ꯊꯥꯅ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕ ꯀꯣꯔꯁ ꯀꯩꯅꯣꯅꯦꯕ ꯄ꯭ꯂꯦꯠꯐꯣꯝ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯗꯨꯕꯥꯏꯗꯒꯤ ꯗꯨꯕꯥꯏ ꯕꯦꯁꯅꯤ ꯃꯥꯁꯦꯀꯣ ꯑꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯥꯏ ꯑꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ ꯃꯥꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯈꯠꯂꯀꯥꯟꯗ ꯑꯩꯒꯤ ꯏꯪꯂꯤꯁ ꯀꯣꯟꯇꯦꯟ ꯑꯩꯅ ꯍꯥꯞꯄ ꯊꯝꯃꯀꯥꯟꯗ ꯃꯥꯅ ꯌꯦꯡꯉꯦ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯃꯥꯏ ꯇꯥꯔꯒꯦꯠ ꯇꯧꯖꯩꯀꯣ hey bro I nangi English content yenge yam fazai yam tin interesting way even this I have learned this from your content I want to message thara kanda thank you very much I do appreciate way thank you very much man I appreciate it in the message time message kana mana hai by the way
ꯑꯩꯒꯤ ꯁꯤꯒꯤ ꯑꯩꯒꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯂꯩ ꯇꯥꯔꯗꯤ ꯑꯩ ꯅꯪꯒꯤ ꯁꯤꯗꯩꯁꯦ ꯑꯩ ꯄꯨꯔꯥ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯒꯦ ꯅꯪꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯩꯗꯨꯒ ꯑꯩ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯏꯟꯀꯝꯗꯣ ꯍꯦꯟꯒꯠꯅꯕ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯁꯤꯁꯦ ꯁꯤꯁꯤ ꯄꯤꯕꯤꯌꯣ ꯑꯩꯒꯤ ꯗꯨꯕꯥꯏ ꯕꯦꯁꯇꯅꯤ ꯅꯪꯒꯤ ꯀꯩꯀꯩ ꯔꯦꯗꯤ ꯂꯩꯔꯒꯦ ꯅꯪꯒꯤ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯣ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯄꯤꯖꯔꯒꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯁꯤ ꯈꯣꯠꯂꯁꯤ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯅꯦꯛꯁꯇ ꯑꯣꯀꯦ ꯃꯦꯟ ꯑꯩꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯅꯪꯒꯤ ꯏꯟꯀꯝꯗꯣ ꯍꯦꯟꯅ ꯖꯦꯅꯔꯦꯠ ꯇꯧꯍꯟꯒꯦ ꯅꯪꯒꯤ ꯄꯔꯁꯦꯟꯇꯦꯖ ꯍꯦꯟꯒꯠꯍꯟꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯕꯅꯤ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏ ꯑꯗꯨ ꯃꯥ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯦꯟ ꯗꯦꯟ just for confirmation what about if we jump on a Zoom call ꯍꯥꯏ ꯃꯥꯅ ꯀꯣ 10 a.m. IST ꯅ ꯃꯥ ꯊꯥꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯅꯦꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯃꯤꯁ ꯇꯧꯈꯤꯕꯩ ꯊꯕꯛ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯁ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯕꯠ ꯑꯗꯨ ꯃꯥꯅ ꯃꯦꯁꯦꯖ ꯅꯨꯡꯗꯥꯡꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯍꯥꯏ ꯕ꯭ꯔꯣ ꯃꯦꯟ can we connect some other day ꯀꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦꯕꯀꯣ ꯁꯣ ꯌꯥꯝ ꯊꯤꯅ ꯄꯣꯂꯥꯏꯠ ꯑꯣꯏꯅ ꯑꯩ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯋꯥꯗꯣ ꯌꯥꯝ ꯊꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯌꯥꯝ ꯄꯣꯂꯥꯏꯠ ꯑꯣꯏꯅ ꯌꯥꯝ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯩꯒꯤ ꯃꯔꯝ ꯊꯥꯗꯔꯛꯄꯅ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤ ꯃꯉꯣꯟꯗ ꯏꯚꯟ ꯑꯩ ꯃꯥꯒꯤ ꯖꯨꯝ ꯀꯣꯜꯗꯕꯨ ꯖꯝ ꯇꯧꯈꯤꯒꯦ ꯇꯧꯋꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯩ ꯔꯦꯗꯤ ꯑꯣꯏꯔꯒ ꯑꯩ ꯂꯣꯏꯅꯃꯛ ꯍꯦꯟꯒꯠꯍꯟꯒꯦ ꯅꯪꯒꯤ ꯁꯦꯜꯁ ꯈꯣꯠꯀꯦ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯁꯤꯅꯦꯕ ꯇꯧꯁꯦ ꯍꯥꯏꯁꯦ ꯁꯤ ꯇꯧꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯄꯥꯔꯦ Sir, ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯔ ꯃꯈꯥꯗ ꯕꯣꯏ ꯊꯝꯃꯤ ꯑꯩ ꯎꯏꯀꯣ ꯑꯩ ꯎꯏ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯁꯦꯕ ꯀꯣꯛ ꯊꯥꯗꯁꯦꯕ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯁꯦꯕ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝ ꯇꯥꯔꯗꯤ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ Tai sir. ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝ ꯇꯥꯔꯗꯤ ꯗꯤꯜꯗꯤ ꯁꯤꯌꯣꯔ ꯑꯣꯏꯔꯕꯅꯤ ꯑꯔꯖꯨꯟ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯇꯧꯊꯣꯛꯑꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯛꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯑꯁꯦ ꯇꯦꯛꯅꯤꯛꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯔꯖꯨꯟ ꯍꯧꯖꯤꯛ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯅ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯅꯁꯥꯒꯤ ꯅꯤꯁꯁꯤꯃ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯁꯥꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯁꯦ ꯚꯤꯗꯤꯑꯣ ꯑꯅꯥꯟꯕ ꯑꯃ ꯚꯤꯗꯤꯑꯣ ꯁꯦꯜꯁ ꯂꯦꯇꯔ ꯑꯃ ꯁꯦꯝꯃꯁꯤ ꯚꯦꯂꯨ ꯐꯖꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯒ ꯑꯗꯨ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯃꯇꯨꯡꯗ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯀꯁꯇꯃꯔ ꯔꯤꯂꯦꯁꯟꯁꯤꯞ ꯕꯤꯜ ꯇꯧꯕ ꯍꯧꯔꯁꯦꯕ ꯃꯣꯏꯒꯤ ꯖꯦꯅꯨꯏꯟ ꯐꯤꯗꯕꯦꯛ ꯄꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯕꯤꯜ ꯇꯧꯕ ꯍꯧꯔꯁꯦꯕ ꯌꯦꯁ इट इज गोइंग टू टेक सम टाइम 3 days चंगे 4 days चंगे 5 days चंगे but it's okay but these 5 days is going to worth it trust me fazana worth it oidroban aluna matam mahandabida let's focus on this part yandarba yantai tade Tare sir, tare. Tare sir. Tare. najuma kamai tog jano ꯍꯧꯔꯒꯦ ꯑꯩ ꯕ꯭ꯔꯣ ꯕꯤꯗꯥꯟꯗꯒ ꯇꯥꯟꯅꯔꯒ ꯐꯖꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯁꯦꯝꯃꯛꯇꯣꯏꯅꯤꯅ ꯑꯩ ꯏꯇꯣꯝꯗꯒꯤ ꯋꯥꯈꯟꯗꯁꯨ ꯌꯥꯔꯣꯏꯕ Eva? ai keno Kano? pira ꯀꯂꯔ ꯑꯆꯧꯕꯁꯦ aina ꯀꯥꯏ ꯃꯈꯥ ꯌꯣꯟꯒꯦ ꯍꯥꯏꯕ round mute to be round mute to be on the ꯑꯣ aina anouba ngai de haigiroi but ariba singda aina haiduise ꯏꯁꯥꯒꯤ ꯁꯔꯚꯤꯁ ꯏꯁꯥꯒꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯜꯁ ꯂꯦꯇꯔ ꯑꯃꯃꯝ ꯁꯦꯝꯕꯤꯔꯣ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯔꯣ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯤꯔꯣ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯁꯤꯀꯣ ꯀꯩꯅꯣ ꯃꯅꯨꯡꯗ ꯊꯥꯗꯅꯔꯁꯤ ꯀꯩꯅꯣ ꯃꯅꯨꯡꯗ 10 days ꯃꯅꯨꯡꯗ 10 days ꯃꯨꯛ ꯌꯥꯝꯃꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ 1 week ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯜꯁ ꯂꯦꯇꯔ ꯑꯃꯃꯝ ꯂꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯔꯁꯤ ꯏꯅꯦꯁ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯁꯔꯚꯤꯁꯀꯤ ꯀꯩꯅꯣ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗꯗꯤ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯑꯗꯨ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯤꯃꯥ ꯑꯗꯒꯤ ꯇꯦꯅꯤꯁꯟ ꯑꯗꯒꯤꯗꯤ ꯗꯤꯅꯦꯁ ꯑꯗꯒꯤ ꯕꯤꯁ꯭ꯋꯅꯥꯊ ꯗꯤꯅꯦꯁ ꯅꯠꯇꯦ ꯕꯤꯖꯦꯁ ꯗꯤꯅꯦꯁ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯉꯪꯅꯤꯗꯣ ꯀꯩꯅꯣ Oi, oire sir, oire. ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ BSL ꯑꯃ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯗꯨ ꯃꯐꯝꯗ ꯂꯥꯛꯁꯤ ꯇꯦꯅꯤꯁꯟ ꯍꯧꯖꯤꯛ ꯁꯔꯚꯤꯁ ꯀꯩ ꯁꯔꯚꯤꯁ ꯈꯜꯂꯒꯦꯕ ꯉꯁꯥꯏ ꯍꯧꯖꯤꯛ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯈꯟꯖꯟꯗ꯭ꯔꯤ ꯑꯩ ꯑꯗꯨꯝ ꯖꯤꯝꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯄꯥꯝꯕꯅꯤꯅ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯌꯧꯕ ꯉꯝꯅꯕꯒꯤ ꯂꯦꯚꯦꯜꯗ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛ ꯇꯧꯒꯦꯅꯗꯤ ꯈꯜꯂꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯅꯪ ꯋꯔꯛꯑꯥꯎꯠ ꯇꯧꯔꯣ ꯋꯔꯛꯑꯥꯎꯠ ꯇꯧꯗꯧꯅ ꯅꯪꯒꯤ ꯋꯔꯛꯑꯥꯎꯠꯀꯤ ꯁꯥꯏꯠꯇꯒꯤ ꯅꯪꯒꯤ ꯖꯤꯝꯒꯤ ꯁꯥꯏꯠꯁꯤꯗꯒꯤ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯣ ꯁꯦꯝꯃꯁꯤ ꯁꯦꯝꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕꯗ ꯅꯪꯅ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯍꯤꯟꯗꯤꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯁꯤꯅ ꯗꯦꯜꯂꯤꯗꯒꯤ 1-2 ꯀ꯭ꯂꯥꯏꯟꯁꯦ ꯅꯪꯅ ꯃꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯪꯅ ꯐ꯭ꯔꯤꯂꯦꯟꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯥꯏꯝ ꯅꯪꯅ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯑꯗꯨꯗ ꯋꯔꯛ ꯇꯧꯔꯒ ꯅꯪꯒꯤ ꯐꯤꯠꯅꯦꯁꯁꯨ ꯊꯥꯗꯕ ꯌꯥꯅꯕ ꯇꯧꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯌꯥꯏ ꯁꯥꯔ ꯑꯗꯨꯁꯨ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨ ꯇꯧꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀ꯭ꯂꯥꯏꯟ ꯊꯤꯕ ꯅꯪꯒꯤ ꯁꯔꯨꯛ ꯐꯣꯔꯃꯨꯂꯥ ꯄꯤꯕ ꯑꯩꯒꯤ ꯁꯔꯨꯛ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯀ꯭ꯂꯥꯏꯟꯗꯣ ꯑꯅꯤ ꯋꯔꯛ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯅꯤ ꯐꯪꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯀ꯭ꯂꯥꯏꯟ ꯑꯅꯤ ꯋꯔꯛ ꯇꯧꯔꯣ ꯑꯗꯨꯗꯒꯤ ꯑꯦꯠꯂꯤꯁ ꯅꯪ 30,000 ꯖꯦꯅꯦꯔꯦꯠ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯐꯤꯠꯅꯦꯁꯁꯨ ꯅꯪ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯔꯦ
ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯅꯉꯣꯟꯗ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯪ ꯅꯍꯥꯟ ꯊꯥꯗꯔꯝꯃ ꯎꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕ ꯁ꯭ꯇꯥꯔ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯇꯧꯔꯝꯕꯩꯅꯦ ꯁꯥꯔ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯊꯥꯗꯔꯛꯑꯅꯤ ꯕꯠ ꯅꯧꯔꯤꯉꯩꯁꯦ ꯌꯥꯟꯁꯤꯜꯍꯧꯗꯦ ꯖꯛ ꯑꯦꯕ꯭ꯔꯤꯗꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕ ꯀꯣꯟꯇꯦꯟꯗꯣ ꯊꯥꯗꯕ ꯍꯧꯔꯁꯦ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯅꯪꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯣꯕ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤꯅ ꯅꯪ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯣ ꯕꯤꯖꯦꯁꯅꯁꯨ ꯃꯥ ꯄꯟꯖꯥꯕꯇ ꯂꯩꯕ ꯃꯥ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯖꯔꯦ ꯃꯥ ꯉꯁꯤꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯕꯅꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯣ ꯀ꯭ꯂꯥꯏꯟ 2-3 ꯄꯥꯏꯔꯣ ꯃꯅꯨꯡꯗꯨꯗꯒꯤ ꯀ꯭ꯂꯥꯏꯟ 1-2 ꯄꯥꯏꯔꯣ ꯑꯗꯨꯗꯒꯤ ꯏꯟꯀꯝꯗꯣ ꯌꯥꯝꯗ꯭ꯔꯕꯗ 10-20-30 ꯀꯦ ꯖꯦꯅꯦꯔꯦꯠ ꯇꯧꯔ ꯅꯁꯥꯅ ꯑꯗꯨꯗꯒꯤ ꯂꯤꯚꯤꯡ ꯇꯧꯕ ꯉꯝꯅꯕꯗ ꯅꯪꯒꯤ ꯀꯩꯅꯣꯗ ꯖꯤꯝꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯉꯝꯅꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯍꯣꯏ ꯑꯩ ꯁꯥꯔ ꯅꯉꯣꯟꯗ 2 skills ꯄꯤꯔꯒꯦ 2 skills ꯄꯤꯔꯒꯦ ꯑꯗꯨ 2 skillsꯗꯣ ꯐꯣꯀꯁ ꯇꯧꯔ ꯑꯗꯨ ꯀ꯭ꯂꯥꯏꯟ ꯊꯤꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯣꯀꯁ ꯇꯧꯔ ꯅꯪꯒꯤ ꯖꯤꯝꯗ ꯇꯥꯔꯒꯦꯠ ꯂꯩ ꯍꯥꯏꯕꯅꯤꯅ ꯅꯪ ꯑꯗꯨ skillsꯇꯨ ꯅꯪꯒꯤ ꯉꯥꯛꯇꯪꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯈꯜꯗ ꯈꯟꯗꯣꯛꯑꯣꯕ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯖꯤꯝꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯖꯤꯝꯒꯤ ꯂꯝꯕꯤꯗꯣ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦ ꯍꯣꯏ ꯁꯥꯔ ꯌꯥꯏ ꯌꯥꯏꯀꯣ ꯑꯗꯨ ꯇꯧꯁꯦ ꯑꯗꯨꯗ ꯑꯣꯏꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯁꯦ ꯑꯗꯨꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯁꯦ ꯑꯗꯨꯁꯨ ꯕꯤꯖꯤꯅꯦꯁꯇꯣ ꯒ꯭ꯔꯣ ꯇꯧꯍꯟꯁꯦ ꯍꯣꯏ ꯁꯥꯔ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯧꯖꯤꯛ ꯅꯪ ꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯒ꯭ꯔꯣ ꯇꯧꯔꯛꯑꯕꯅꯤꯅ ꯁꯣ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯁꯦ ꯌꯥꯏ ꯁꯥꯔ ꯎꯝ